ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯦꯁꯤꯀꯥ ꯊꯤꯌꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯦꯝꯆꯥ ꯊꯣꯡꯒꯥꯜꯗ ꯑꯃꯨꯛ ꯊꯣꯛ, ꯁꯨꯃꯥꯡꯗ ꯑꯃꯨꯛ ꯆꯠ, ꯃꯥꯡꯒꯣꯜꯒꯤ ꯙꯔꯤꯗ ꯑꯃꯨꯛ ꯐꯝ, ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯇꯧꯐꯝ ꯈꯪꯗꯕ ꯃꯑꯣꯡꯗ ꯋꯥꯈꯜ ꯑꯗꯨ ꯆꯔꯥꯡꯅꯕ ꯃꯑꯣꯡꯗ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯈꯪꯉꯦꯗꯅ ꯃꯥ ꯉꯁꯤꯗꯤ ꯍꯟꯗ ꯍꯜꯂꯛꯈꯤꯁꯅꯨ꯫ ꯑꯁꯨꯛ ꯍꯥꯏꯕ ꯏꯟꯗꯕ ꯃꯆꯥꯁꯤꯕꯨ ꯀꯔꯝꯕ ꯃꯆꯥꯅꯣꯕ? ꯃꯥꯒꯤꯗꯃꯛꯇ ꯐꯅꯕ ꯍꯥꯏꯗꯅ ꯍꯥꯏꯕꯁꯦ ꯃꯥ ꯃꯊꯨꯟꯗ ꯃꯅꯥꯗ ꯍꯥꯞꯇ꯭ꯔꯕꯅꯦꯕ꯫ ꯈꯪꯉꯤꯗꯅ ꯃꯥ ꯉꯁꯤꯗꯤ ꯑꯁꯨꯛ ꯍꯥꯏꯅꯕ ꯌꯥꯗꯕ ꯃꯆꯥꯁꯤꯕꯨ ꯍꯟꯗ ꯍꯜꯂꯛꯈꯤꯁꯅꯨ꯫ ꯈꯪꯉꯣꯏꯗ꯭ꯔꯥ ꯃꯥ ꯉꯁꯤꯗꯤ? ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯂꯥꯏꯖꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯃꯣꯟꯗꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯅꯧꯐꯤ ꯅꯧꯐꯤ ꯇꯧꯔꯒ ꯆꯪꯂꯛꯂꯝꯃꯤ꯫ ꯍꯩ, ꯀꯗꯥꯏ ꯆꯠꯂꯨꯏ ꯅꯪ? ꯀꯗꯥꯏꯗ ꯆꯠꯂꯨꯒꯦꯕ ꯅꯪ? ꯉꯁꯥꯏ ꯅꯨꯡꯊꯤꯜꯗꯒꯤ ꯊꯣꯛꯈꯤꯕꯗꯨꯅ ꯍꯧꯖꯤꯛꯇ ꯍꯜꯂꯛꯏꯕꯁꯤ ꯀꯗꯥꯏꯗ ꯂꯩꯔꯨꯒꯦ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ? ꯑꯁ, ꯀꯩꯅꯣ ꯏꯃꯥ? ꯍꯦꯛ ꯍꯜꯂꯛꯄꯒ ꯂꯋꯥꯏꯗ ꯍꯦꯛꯇ ꯂꯥꯛꯑꯦ ꯍꯥꯏꯋꯥꯅꯤ꯫ ꯃꯤ ꯏꯇꯥ ꯊꯔꯣꯒ ꯃꯣꯏꯗ ꯁꯤꯡꯖꯨ ꯆꯥꯔꯨꯕꯅꯤ ꯀꯩꯅꯣ꯫ ꯏꯇꯥꯒ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩꯗ ꯉꯥꯏꯍꯥꯛ ꯁꯨꯝ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯏꯃꯥ꯫ ꯃꯊꯪꯗꯒꯤ ꯑꯩ ꯉꯟꯅ ꯍꯜꯂꯛꯅꯕ ꯇꯧꯔꯒꯦꯕ ꯏꯃꯥ꯫ ꯍꯩ ꯆꯤꯟꯊꯤꯕꯤ, ꯋꯥꯔꯛꯇꯕꯤ! ꯅꯪꯅ ꯑꯁꯨꯛ ꯅꯆꯤꯟ ꯊꯤꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯅꯦꯍꯦ? ꯉꯁꯥꯏꯗꯒꯤ ꯃꯈꯥꯔꯣꯝꯒꯤ ꯂꯩꯄꯨꯡꯗ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯃꯥꯒꯤ ꯇꯣꯝꯕꯤꯌꯦꯕ ꯆꯤꯟ ꯀꯟꯕꯤꯗꯨꯒꯤ ꯃꯆꯥ ꯍꯥꯡꯀꯣꯛ ꯃꯥꯟꯕ ꯃꯥꯒꯤ ꯐꯩꯖꯥꯎ ꯑꯗꯨꯒ ꯐꯝꯗꯅ ꯂꯩꯍꯧꯔꯦ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯉꯁꯥꯏꯅ ꯃꯤꯅ ꯇꯝꯂꯝꯂꯕꯅꯤꯅꯦ꯫ ꯍꯩ ꯆꯤꯟꯊꯤꯕꯤ! ꯏꯃꯥꯅ ꯈꯪꯅ ꯈꯪꯅ ꯍꯪꯉꯤꯗꯨꯅ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ? ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ, ꯄꯉꯥꯡꯗ ꯉꯥꯡ꯫ ꯅꯪ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯒ ꯎꯅꯒꯅꯨ, ꯋꯥꯔꯤ ꯁꯥꯟꯅꯒꯅꯨ꯫ ꯏꯃꯥꯅ ꯄꯥꯝꯗꯦ ꯍꯥꯏꯕꯁꯤ ꯀꯌꯥꯔꯛ ꯁꯨꯔꯒꯦ? ꯅꯪꯅ ꯑꯩꯅ ꯌꯥꯗꯕ ꯄꯥꯝꯗꯕ ꯊꯕꯛꯁꯦ ꯑꯗꯨꯝ ꯍꯦꯛꯇ ꯇꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯅꯦ? ꯍꯩ ꯋꯥꯔꯛꯇꯕꯤ! ꯅꯪ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯄꯥ ꯑꯃꯠꯇ ꯍꯦꯛ ꯂꯩꯇ꯭ꯔꯕ ꯅꯪꯕꯣ? ꯃꯃꯥꯅꯦ ꯇꯧꯔꯤꯗꯨꯅ ꯃꯔꯣꯜ ꯑꯃ ꯃꯆꯤꯟꯅ ꯀꯜꯂꯤꯕ, ꯃꯤꯅ ꯀꯩꯅꯣ ꯌꯥꯝ ꯉꯥꯡꯅꯕꯅꯤ꯫ ꯆꯀ꯭ꯔꯤ ꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏꯗꯅ꯫ ꯅꯠꯇꯦ, ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯗ ꯂꯥꯞꯊꯣꯛꯅꯈ꯭ꯔꯣ ꯍꯥꯏꯕꯁꯦ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯪꯕꯣ? ꯀꯩꯅꯣ ꯏꯃꯥ? ꯃꯤ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯗꯨꯕꯨ ꯍꯦꯛꯇ ꯇꯣꯛꯅꯕ ꯌꯥꯕ꯭ꯔꯣ ꯏꯃꯥ? ꯃꯤꯅ ꯉꯥꯡꯅꯕꯕꯨ ꯉꯥꯡꯅꯁꯅꯨ ꯀꯩꯅꯣ꯫ ꯑꯩꯅ ꯂꯩꯗꯣꯏꯁꯦ ꯃꯣꯏ ꯃꯃꯥꯗꯨꯗ ꯅꯠꯇꯦ, ꯑꯩꯗꯤ ꯇꯥ ꯐꯩꯖꯥꯎꯗ ꯂꯩꯗꯣꯏꯅꯤ ꯀꯩꯅꯣ꯫ ꯇꯥ ꯐꯩꯖꯥꯎꯗꯤ ꯐꯈ꯭ꯔꯖꯥꯅꯤ, ꯑꯩꯉꯣꯟꯗꯒ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯌꯦ ꯏꯃꯥ꯫ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯍꯦ! ꯍꯩ ꯏꯀꯥꯏ ꯈꯪꯗꯕꯤ ꯃꯥꯏꯊꯥꯕꯤ! ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈꯤꯗ꯭ꯔꯦꯗꯀꯣ ꯅꯪꯁꯦ꯫ ꯏꯃꯨꯡꯗꯨꯗ ꯅꯪꯅ ꯂꯩꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯅꯦꯍꯦ꯫ ꯃꯃꯥꯗꯨꯒꯤ ꯆꯀ꯭ꯔꯤꯗꯣ ꯈꯨꯟꯊꯛꯇꯩꯅ ꯈꯨꯟꯈꯥ ꯐꯥꯎꯕ ꯈꯪꯗꯕ ꯂꯩꯇꯦꯅꯦ꯫ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯏꯀꯥꯏꯗ꯭ꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯅꯦꯍꯦ? ꯅꯪꯕꯨ ꯐꯩꯖꯥꯎ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯄꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯃꯤ? ꯍꯣ, ꯂꯩꯖꯗ꯭ꯔꯦ꯫ ꯑꯩꯒꯤꯗꯤ ꯇꯥ ꯐꯩꯖꯥꯎ ꯅꯠꯇ꯭ꯔꯗꯤ ꯂꯩꯖꯗ꯭ꯔꯦ꯫ ꯏꯃꯥ, ꯁꯨꯝ ꯉꯥꯡꯗꯅ ꯂꯩꯍꯧꯔꯣꯀꯣ ꯏꯃꯥꯅ꯫ ꯑꯩꯗꯤ ꯆꯪꯉꯦ꯫ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ, ꯀꯌꯥꯗ ꯑꯅꯝ ꯀꯟꯈ꯭ꯔꯕ ꯅꯨꯄꯤꯅꯣ ꯌꯦꯡꯉꯣꯕꯁꯦ꯫ ꯃꯥꯒꯤ ꯐꯅꯕ ꯍꯥꯏꯕꯤꯔꯒ ꯌꯦꯡꯉꯨꯅꯦꯁꯦ, ꯃꯅꯥꯁꯤꯗ ꯇꯥꯗꯦ ꯋꯥꯅꯤ꯫ ꯅꯪ ꯍꯥꯏꯕꯤꯗꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯍꯌꯦꯡ ꯌꯨꯝꯁꯤꯗ ꯀꯞꯇꯅꯒꯗꯤ ꯍꯜꯂꯛꯄ ꯌꯥꯔꯣꯏꯀꯣ ꯅꯪ ꯍꯥꯏꯔꯤꯁꯤꯅꯤꯀꯣ꯫ ꯅꯪ ꯍꯥꯏꯕꯤꯍꯧꯔꯤꯁꯤꯅꯤ ꯑꯩꯗꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯖ ꯐꯩꯖꯥꯎꯒ ꯎꯅꯔꯝꯃꯤ꯫ ꯂꯥꯏꯖ, ꯅꯪꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯐꯖꯔꯛꯄꯁꯤꯗ ꯑꯩꯗꯤ ꯂꯩꯐꯝꯒ ꯑꯝꯇ ꯈꯪꯗ꯭ꯔꯦꯗ꯫ ꯅꯪꯁꯦ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯀꯅꯥꯒꯤ ꯑꯣꯏꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯌꯥꯝ ꯄꯥꯈꯠꯂꯦ ꯑꯩꯗꯤ꯫ ꯑꯁ, ꯑꯩꯕꯨ ꯇꯥ ꯐꯩꯖꯥꯎ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥꯒꯤ ꯑꯣꯏꯗꯧꯔꯤꯒꯦ? ꯇꯥ ꯐꯩꯖꯥꯎꯒꯤꯗꯃꯛ ꯄꯨꯟꯁꯤꯁꯦ ꯂꯦꯞꯈ꯭ꯔꯕꯅꯦ ꯑꯩꯗꯤ꯫ ꯑꯗꯣ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯅꯣꯏꯗ ꯂꯥꯛꯑꯒ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯒꯗ꯭ꯔꯥꯅꯦ ꯇꯥ ꯐꯩꯖꯥꯎ? ꯍꯥꯏꯌꯣꯕ꯫ ꯍꯧꯖꯤꯛꯅ ꯅꯨꯡꯁꯤꯕ ꯁꯥꯔꯒ ꯍꯌꯦꯡꯋꯥꯏ ꯅꯣꯏꯗ ꯂꯩꯔꯒ ꯊꯤꯅꯒ ꯇꯧꯔꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤꯀో? ꯅꯪꯒꯤꯁꯤꯗꯤ ꯑꯩꯕꯨ ꯌꯥꯝ ꯊꯥꯖꯗꯕꯩ ꯋꯥꯅꯤꯅꯦ꯫ ꯉꯁꯤ ꯍꯦꯛꯇ ꯆꯠꯂꯁꯤꯔꯣ, ꯌꯥꯝ ꯊꯥꯖꯗ꯭ꯔꯒ? ꯇꯟꯖꯥꯗꯨꯗ ꯊꯔꯣ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯇꯧꯗꯨꯅ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯂꯥꯏꯖꯕꯨ ꯀꯧꯔꯛꯑꯝꯃꯤ꯫ ꯂꯥꯏꯖꯥꯎ! ꯅꯣꯏ ꯏꯃꯥꯗꯣ ꯅꯪꯕꯨ ꯆꯩꯗꯅ ꯑꯋꯥꯡꯂꯣꯝꯗꯒꯤ ꯂꯥꯛꯍꯧꯕꯅꯦ꯫ ꯅꯪ ꯁꯤꯗ ꯂꯩ ꯍꯥꯏꯕꯁꯦ ꯀꯅꯥꯅ ꯍꯥꯏꯔꯤꯅꯣ ꯈꯪꯗꯦ꯫ ꯅꯪ ꯇꯥ ꯐꯩꯖꯥꯎꯒ ꯆꯠꯍꯧꯔꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯣꯏ ꯏꯃꯥꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯐꯨꯔꯅꯤ꯫ ꯑꯁ, ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ? ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯁꯥꯎꯔꯗꯤ ꯃꯆꯤꯡ ꯑꯃ ꯇꯧꯕꯅꯦ꯫ ꯑꯩ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯇꯥ ꯐꯩꯖꯥꯎ, ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ? ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯃꯤ? ꯂꯥꯏꯖ, ꯅꯪ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯁꯤ꯫ ꯊꯣꯛꯑꯕ ꯃꯥꯏ ꯂꯥꯛꯆꯔꯁꯅꯤ, ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯖ ꯑꯗꯣ ꯅꯨꯃꯤꯠ ꯑꯗꯨꯗ ꯐꯩꯖꯥꯎꯗ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯖꯒ ꯐꯩꯖꯥꯎꯒꯗꯨ ꯂꯨꯍꯣꯡꯉꯝꯃꯤ꯫ ꯇꯥ ꯐꯩꯖꯥꯎ, ꯉꯁꯤꯗꯤ ꯑꯩ ꯌꯨꯝꯗ ꯉꯥꯏꯍꯥꯛ ꯆꯠꯂꯨꯒꯦ, ꯁꯦꯜ ꯈꯤꯇ ꯄꯤꯔꯝꯃꯣ꯫ ꯅꯪꯅ ꯊꯕꯛ ꯆꯠꯇ꯭ꯔꯤꯉꯩꯁꯤꯗ ꯏꯃꯥꯁꯨ ꯎꯅꯗꯕ ꯀꯨꯏꯔꯦ, ꯏꯇꯥ ꯊꯔꯣ ꯍꯣꯏꯁꯨ ꯄꯨꯟꯗꯕ ꯀꯨꯏꯔꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯨꯒꯦꯀꯣ ꯉꯁꯤꯗꯤ꯫
ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯏꯃꯥꯗ ꯍꯥꯏꯐꯦꯠꯇꯪꯗꯤ ꯍꯪ ꯏꯃꯥꯅꯕꯨ ꯌꯥꯔꯕꯗꯤ ꯑꯩꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯨꯒ ꯏꯃꯥꯅ ꯌꯥꯗ꯭ꯔꯒꯗꯤ ꯆꯠꯈꯤꯅꯨ ꯁꯦ ꯅꯪꯒꯤ ꯁꯦꯜꯗꯨꯕꯨꯗꯤ ꯁꯤꯗ ꯂꯩꯔꯁꯦ ꯑꯩ ꯊꯣꯛꯑꯦꯀꯣ ꯑꯁꯨꯝꯅ ꯐꯩꯖꯥꯎ ꯆꯠꯈ꯭ꯔꯕ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯥꯏꯖ ꯃꯅꯦꯝꯄꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯑꯝꯃꯤ ꯏꯃꯥ ꯏꯃꯥ ꯉꯁꯤꯗꯤ ꯑꯩꯗꯣ ꯌꯨꯝꯗ ꯉꯥꯏꯍꯥꯛ ꯆꯠꯂꯨꯒꯦ ꯏꯃꯥ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯎꯗꯕꯁꯨ ꯀꯨꯏꯔꯦ ꯑꯗꯨꯒ ꯇꯥ ꯐꯩꯖꯥꯎꯅꯁꯨ ꯆꯠꯂꯨꯁꯨ ꯍꯥꯏꯔꯝꯃꯦ ꯑꯩ ꯉꯥꯏꯍꯥꯛ ꯆꯠꯂꯨꯒꯦꯀꯣ ꯏꯃꯥ ꯑꯦ ꯀꯩꯒꯤꯅꯣꯅꯦ ꯏꯅꯝꯃꯕꯨ ꯃꯁꯥ ꯀꯩꯗꯧꯔꯒꯦ ꯃꯁꯥꯒ ꯉꯝꯗꯕ꯭ꯔꯣ ꯃꯧꯅ ꯃꯄꯥꯝꯗ ꯇꯣꯏꯅ ꯆꯠꯄꯁꯦ ꯏꯃꯥꯗꯤ ꯌꯥꯝ ꯄꯥꯝꯖꯗꯦ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯅꯠꯇꯅ ꯀꯩꯅꯣꯝ ꯇꯧꯕꯒꯤꯁꯨ ꯍꯦꯛ ꯆꯠꯄ ꯀꯩꯁꯨ ꯂꯩꯇꯕ ꯑꯃꯒꯤꯁꯨ ꯍꯦꯛ ꯆꯠꯄ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯗꯦꯀꯣ ꯃꯁꯥꯕꯨꯗꯤ ꯊꯣꯏꯗꯣꯛꯄ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥ ꯑꯗꯨꯗ ꯑꯩꯅ ꯁꯨꯝ ꯆꯠꯂꯨꯁꯤꯔꯥ ꯍꯥꯏꯅ ꯇꯧꯕꯅꯦ ꯑꯦ ꯑꯗꯨꯗꯤ ꯀꯩꯗꯧꯕ ꯆꯠꯇꯣꯏꯕ ꯀꯩ ꯀꯥꯟꯅꯗꯕꯗ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯃꯥꯅ ꯊꯥꯔꯤꯕ ꯍꯦꯟꯖꯥꯡꯁꯤꯡꯁꯦ ꯏꯁꯤꯡꯗꯨꯝ ꯆꯥꯏꯊꯣꯛꯎ ꯏꯃꯧꯁꯤꯗꯤ ꯁꯦ ꯂꯥꯛꯑꯣ ꯏꯃꯥꯅ ꯄꯤ ꯐꯥꯟꯒꯦ ꯁꯦ ꯅꯪꯅꯦ ꯏꯁꯤꯡ ꯆꯥꯏꯔꯧꯁꯦ ꯂꯥꯏꯖ ꯃꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯈꯔ ꯄꯣꯛꯏ ꯑꯗꯨꯕꯨ ꯃꯥ ꯃꯅꯦꯝꯅ ꯍꯥꯏꯔꯤꯕꯗꯨ ꯃꯨꯟꯅ ꯇꯥꯁꯤꯜꯂꯕ ꯃꯇꯨꯡ ꯇꯞꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯗꯨꯅ ꯄꯦꯔꯦ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯑꯒ ꯍꯤꯡꯒꯣꯜꯒꯤ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯆꯥꯏꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯕꯤ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯍꯪꯒꯥꯝ ꯃꯟꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯂꯥꯏꯖ ꯊꯣꯛꯂꯛꯑꯝꯃꯤ ꯑꯦ ꯏꯃꯥꯅ ꯍꯪꯒꯥꯝ ꯃꯜꯂꯤꯕꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤꯔꯣ ꯍꯩ ꯅꯠꯇꯦꯅꯦ ꯍꯧꯖꯤꯛ ꯊꯣꯡꯅꯕ ꯍꯦꯟꯖꯥꯡꯅꯤ ꯀꯩꯅꯣ ꯅꯨꯃꯤꯗꯥꯡꯒꯤꯕꯨ ꯍꯧꯖꯤꯛꯇꯒꯤ ꯀꯔꯤꯒꯤ ꯃꯟꯗꯣꯏꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯅꯤ ꯑꯍꯩꯃꯥ ꯑꯩꯗꯤ ꯏꯃꯥꯅ ꯍꯪꯒꯥꯝꯗꯣ ꯃꯜꯂꯤ ꯍꯥꯏꯕ ꯈꯪꯗꯕꯅꯤꯅ ꯍꯦꯛꯇ ꯏꯔꯣꯟꯁꯜꯂꯦ ꯍꯣꯔꯦꯟ ꯑꯣꯏꯅ ꯊꯣꯡꯉꯁꯦ ꯍꯪꯒꯥꯝꯗꯨꯅ ꯏꯃꯥ ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯍꯧꯖꯤꯛ ꯆꯥꯅꯤꯡꯕ ꯍꯦꯟꯖꯥꯡꯕꯨ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯊꯣꯡꯒꯦ ꯍꯥꯏꯔꯤꯁꯤꯕꯣ ꯅꯪꯒꯤ ꯏꯔꯣꯟꯕꯗꯣ ꯑꯩ ꯆꯥꯅꯤꯡꯗꯦꯅꯦ ꯍꯪꯒꯥꯝꯗꯣ ꯆꯝꯅ ꯆꯝꯊꯣꯡ ꯊꯣꯡꯉꯒ ꯆꯥꯅꯤꯡꯉꯦ ꯑꯩꯗꯤ ꯍꯧꯖꯤꯛꯀꯤ ꯍꯦꯟꯖꯥꯡꯗꯤ ꯊꯣꯡꯖꯤꯜꯂꯨꯔꯕꯅꯤ나 ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯣꯏꯅ ꯊꯣꯡꯉꯒꯦ ꯍꯥꯏꯖꯕꯅꯤ ꯏꯃꯥ ꯏꯃꯥꯅ ꯆꯥꯅꯤꯡꯉꯒꯗꯤ ꯊꯣꯡꯖꯔꯒꯦ ꯏꯃꯥ ꯑꯣ ꯌꯥꯔꯦꯗ ꯅꯪꯅ ꯊꯣꯡꯕ ꯇꯜꯂꯁꯨ ꯑꯩꯅ ꯍꯦꯛ ꯊꯣꯡꯉ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯦꯟꯖꯥꯡ ꯆꯔꯥ ꯑꯃ ꯊꯣꯡꯕꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯑꯩ ꯊꯣꯡꯖꯔꯒꯦ ꯏꯃꯥ ꯑꯩ ꯂꯩꯅ ꯏꯃꯥꯅ ꯀꯩꯒꯤ ꯊꯣꯡꯗꯣꯏꯅꯣ ꯑꯩ ꯊꯣꯡꯉꯨꯔꯒꯦꯁꯦ ꯏꯃꯥ ꯏꯔꯨꯖꯕꯤꯌꯨꯔꯣ ꯂꯥꯏꯖꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯑꯌꯥꯝꯕ ꯃꯇꯝꯗ ꯇꯣꯝꯕꯤꯅ ꯌꯦꯡꯁꯤꯟꯗꯨꯅꯇ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯖꯁꯨ ꯃꯥꯅ ꯉꯝꯖꯕꯤ ꯊꯥꯛꯇ ꯃꯅꯦꯝꯒꯤ ꯆꯀ꯭ꯔꯤꯁꯤꯡꯗꯨ ꯉꯝꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯔꯝꯃꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯇꯣꯝꯕꯤ ꯑꯗꯨ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯡꯒꯣꯜꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯌꯨꯛꯀꯤ ꯂꯥꯏ ꯊꯣꯡꯃꯩ ꯑꯗꯣ ꯊꯥꯕ ꯎꯔꯝꯗꯦ ꯏꯃꯥ ꯏꯄꯦꯝꯃ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯏ ꯊꯣꯡꯃꯩ ꯊꯥꯟꯗ꯭ꯔꯤ ꯇꯧꯔꯤꯕꯁꯦ ꯅꯨꯃꯤꯠꯅ ꯌꯧꯔꯐꯥꯎ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯒ ꯂꯩꯒꯦ ꯍꯥꯏꯕꯅꯤꯗ ꯍꯩ ꯂꯥꯏꯖ ꯇꯥꯗ꯭ꯔꯣ ꯅꯪꯕꯣ ꯀꯗꯥꯏꯗ ꯂꯩꯒꯦ ꯅꯪꯕꯣ ꯅꯠꯇꯦ ꯀꯩꯗꯧꯔꯤꯒꯦ ꯃꯤ ꯅꯪꯕꯣ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯑꯩ ꯑꯁꯣꯝꯗ ꯌꯦꯅꯈꯥꯗ ꯋꯥꯏ ꯇꯩꯔꯨꯕꯅꯦ ꯅꯠꯇꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯏ ꯇꯩꯕ ꯂꯣꯏꯗ꯭ꯔꯤꯕꯁꯤꯕꯨ ꯅꯪꯕꯨ ꯀꯩꯗꯧꯔꯒ ꯂꯩꯒꯦ ꯍꯥꯏꯕꯅꯤꯅꯦ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯅꯪꯅ ꯑꯁꯨꯛ ꯅꯤꯟꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯤ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯑꯌꯨꯛ ꯉꯟꯅꯒ ꯍꯧꯗꯅ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩ ꯊꯥꯟꯕ ꯇꯥꯔꯤꯕ꯭ꯔꯕ ꯇꯧꯔꯤꯕꯁꯤꯕꯣ ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨꯕꯨ ꯁꯤ ꯑꯣꯏꯔꯕ ꯖꯥꯠꯂꯅꯦ ꯄꯦꯜꯂꯦꯗꯀꯣ ꯑꯩ ꯄꯦꯜꯂꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯄꯨꯡꯄꯦꯟ ꯍꯦꯛ ꯄꯦꯜꯂꯦ ꯑꯩ ꯏꯃꯥ ꯅꯍꯥꯟ ꯃꯈꯩꯗꯤ ꯁꯨꯃꯥꯡ ꯈꯛꯇ ꯋꯥꯏ ꯇꯩꯕꯗꯨꯒꯤ ꯑꯗꯨꯝ ꯉꯟꯅ ꯗꯨꯛ ꯊꯥꯎꯃꯩ ꯃꯇꯝ ꯆꯥꯅ ꯊꯥꯟꯖꯔꯤꯕꯗꯨꯗꯤ ꯑꯗꯣ ꯉꯁꯤꯗꯤ ꯌꯦꯅꯈꯥꯁꯦ ꯋꯥꯏ ꯇꯩꯔꯤꯉꯩꯗ ꯈꯔ ꯑꯗꯨꯝ ꯃꯇꯝ ꯆꯪꯈ꯭ꯔꯦ ꯀꯩꯒꯤ ꯏꯃꯥꯅ ꯇꯧꯗꯣꯏꯅꯣ ꯑꯩ ꯋꯥꯏ ꯇꯩꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯏꯃꯥ ꯑꯩ ꯑꯗꯨꯝ ꯇꯧꯖꯒꯦ ꯑꯩ ꯇꯧꯒꯦ ꯏꯃꯥ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯗꯤ ꯉꯟꯇꯥ ꯍꯧꯒꯠꯇꯅ ꯉꯝꯅꯕ ꯇꯧꯖꯔꯛꯏꯗꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦ ꯊꯕꯛ ꯈꯨꯗꯤꯡ ꯋꯥ ꯉꯥꯡꯐꯝꯁꯦ ꯍꯦꯛꯇ ꯈꯥꯛꯏ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈꯤ ꯐꯩꯖꯥꯎꯗꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕ ꯊꯕꯛ ꯆꯠꯄꯗꯨꯅ ꯅꯨꯃꯤꯠ ꯇꯥꯔꯕ ꯃꯇꯨꯡꯗ ꯍꯜꯂꯛꯄ ꯑꯣꯏꯕꯅ ꯏꯃꯨꯡ ꯑꯗꯨꯗ ꯇꯧꯅꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ ꯑꯗꯨꯒ ꯂꯥꯏꯖꯅꯁꯨ ꯃꯄꯨꯔꯣꯏꯕꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯃꯅꯦꯝꯒꯤ ꯁꯥꯔꯩꯗ ꯅꯣꯡꯃꯒꯤ ꯃꯄꯨꯝ ꯊꯤꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯖ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯗꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯉꯝꯅꯕ ꯍꯣꯠꯅꯖꯔꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯂꯥꯏꯖ ꯑꯗꯨ ꯌꯨꯝꯗꯨꯗ ꯂꯩꯕ ꯎꯗꯕꯗꯨꯗ ꯃꯅꯦꯝ ꯏꯕꯤ ꯃꯇꯣꯝꯕꯤꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯥꯏꯖꯕꯨ ꯀꯧꯔꯝꯃꯤ ꯍꯩ ꯃꯧ ꯇꯥꯔꯣꯏꯗꯕꯅꯤ ꯍꯩ ꯂꯥꯏꯖ ꯂꯩꯔꯝꯃꯔꯣꯏ ꯑꯃꯨꯛ ꯌꯨꯝꯒꯤ ꯃꯈꯥꯗ ꯁꯨꯡꯂꯩ ꯍꯦꯛ ꯂꯩꯅꯤꯡꯗꯕ ꯃꯧꯁꯤꯕꯨ ꯀꯔꯤ ꯃꯧꯅꯣꯅꯦ ꯑꯁꯨꯛ ꯌꯥꯝꯅ ꯋꯥ ꯉꯥꯡꯅꯕ ꯄꯥꯝꯕ ꯃꯧꯁꯤꯕꯨ ꯀꯔꯤꯅꯣ ꯈꯪꯗꯦ ꯋꯥꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯂꯥꯏꯖꯗꯣ ꯏꯁꯤꯡ ꯀꯣꯔꯐꯨ ꯑꯃ ꯄꯨꯗꯨꯅ ꯌꯨꯝꯗ ꯆꯪꯂꯛꯑꯝꯃꯤ ꯑꯗꯨꯕꯨ ꯃꯅꯦꯝ ꯇꯣꯝꯕꯤꯒꯤ ꯁꯛꯐꯝ ꯑꯗꯨ ꯎꯕꯗ ꯏꯁꯧ ꯂꯥꯡꯉꯦ ꯍꯥꯏꯕꯁꯤ ꯂꯥꯏꯖꯅꯁꯨ ꯈꯪꯂꯝꯃꯤ ꯑꯣ
Handi hala boirene. Ngasai digi ising sobo chaluri boire nangse. Phanadi koire aina mangola sida phamla ibase. Adogi ising korfu amadugi ro. Nang na numi taramdai da hala ibase. Natiye ima. Aina ising soktuna karakpada nakangi laisabi singduga ise purnima hoi tawraga singju sarini haiduna tawduna leirame. Ada moi mayamna aisu ubaduda singju sakhisi law haiduna kawrakpadagi aisu thoidokpa thabaksu lehaudena adu moi mayamga punduna singju sarubane. Adai loisinbaga kaiga ngahak adum thengdokre ima. Ibema nangse laisabi nattene he. Nangse mauni ne ibema. Mau ama oiraga nangna aso yamna yumgi makhasida sunglei leningriba sibu karigino ne ibema. Laisabi dauna haujiku nangna mayamga punduna ga tawduna halakningba matamda halakpa yaba natrene. Nang masi khangdra mali ne ibema. Mau ama oiraga karamba licha chatkani haibasi noigi ima duna karimata hek taklaktabrani nangbo. Ima ai soikre hayengdagi imana yaningdabado ai tawaroigi ima. Tokpiro ima. Thangnabana taraga yamna phajade. Khatnaba malani ima migi mamangda. Tokpiro ima. Kayadano yengone he. Masi tokpiro mina taraga phajade kaina. Ai ki sinthakda khumiba kaidro nangi dubo. Yam ngamin he mase. Khangdana ngasidi isado lakhisano. Numidangi matamni. Laija sakhumda sak thongduna lei aduga tombidi. Ngasai nongthil laijaga wa khara ngangna rubadagi phamungda kakhatuna leikrabani. Laija susak loiraga oina haudoklage hipsarasanu khanduna kariso hairude adubu tanjadu phaisawdo halaklami. Hai chak lojiba nangbo. Ngasidi chak laman khidana khara ngan hekta halabani. Ai chak yamda lamene ngasidi. Kari hinjang thongino nangbo. Loidore ta phaisaw thiragi. Hinjang di mairin oina thongjile hekta. Thinaba tawro. Imadi udena kadomda lekhigi imabo. Imada phamungda lekhibane. Laijana makha taba nangdringaida phaisaw adu mama phamungda hibli tabada wakhatladuna masa ngamdraboi khalladuna mamagi phamunglomda changkhirami. Ima kaidoroge nangbo. Ai laise ima masa ngamdre khangadi ai ngasaina halamoidre ima. Se ima kaidoroge ba kai nungai tinu imabo. Imong usida aigi wa tabi na bakana suleitre. Aibu kari oidana kanana aigi wa tabi tawribano. Tanjada da laijadu sanglaktuna manem amadi mapuroibada sak thiduna leire chak chanaba haiduna laami. Charoi ai chaka amatta saningde. Noina thonglibado ai chaka charoi. Aigi wa sutadaba noina aigi bu kana leirige. Aina haiba wa bu kana da tabi doino. Manem phatabine aidi phatabine. Ima kaigino imana dumna haribadubo. Imagi ekhoi mayam leirisidi ima. Imana haibawada kanana tadrage. Imagi nungaitabado karino hayo. Laijana kari tawrage. Aingonda hayo ima. Nangi nupise yumsida ngaihakta leiningdene. Leikaida yam leiningine. Nongthilgi matamda mabu hausikpu leisabi mayamga punduna ga langbagi matamla mabu. Adu tawno hairubabu aibu leikai mamangda mina taraga khanaba maliye. Aduga adaga hana aibu phatabi hekta taba. Moigi phanabagi ngangbase aibu phatabi oine hekta tahali. Aidi phatabi waga amata ngangjare ai. Laija kaino imana hai memse. Imagi ni haibada ekhoina tana kanabu leirike. Imagi thawai nungaridaba thabakti nang khaktawgano. Imana haibada nangjin khungano laija. Laija tawriba hainariba maongduda kariso haiba ngamlamde. Mahakna chin khungduna hairaba soidana makhatana khanaragani khanduna tumina leijai. Horen sa ising toklaba matungda mapuroibada tapna wari sarage khanduna tumina leijai laija. Aduga asumna hairami. Ima ta phaiza ai soikre matungdadi ai moiga punduna khak leithoaroi. Imana haiba wadasu ai onkhatuna chim khongjaroi. Chakse loina ingkhiba tare. Lao chakse chanaba tawrase. Asumna laija amadi phaizauna thembadagi tongbiso hogatuna punna sakjarami. Chak toklaba matung kolik wairam loisilaba matungda laija adu mapuroibada wafum khuding mayak sengna tamduna wari sanagi haiduna makhoigi kada changlakpa matamdadi magi mapuriba phaizawado thabak wana surubagi
ꯏꯁꯤꯁꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯑꯣꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯂꯥꯏꯖ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯅꯣꯡꯃ ꯃꯦꯝꯆꯥ ꯑꯗꯨ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯃꯅꯥ ꯃꯁꯤꯡ ꯍꯩꯔꯥꯅꯆꯤꯡꯕ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯏꯕꯦꯝꯃ, ꯂꯥꯏꯖ, ꯏꯃꯥ ꯏꯕꯦꯝꯃꯧ, ꯏꯕꯦꯝꯃ, ꯍꯣ ꯏꯅꯝꯃ, ꯀꯗꯥꯏ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣꯅꯦ ꯃꯣꯏꯒꯤ ꯃꯤꯁꯤꯡꯗꯨꯕꯣ? ꯂꯥꯏꯖ, ꯍꯩꯃꯥ, ꯃꯦꯝꯆꯥ ꯅꯪ ꯑꯣꯏꯔꯦ? ꯑꯩꯗꯤ ꯀꯅꯥꯅꯣ ꯑꯁꯨꯛ ꯌꯥꯛꯅ ꯀꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯅ ꯌꯦꯡꯒꯦꯅ ꯊꯣꯛꯂꯛꯏꯅꯤꯅꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯀꯥꯈꯠꯂꯛꯑꯣ ꯃꯦꯝꯆꯥ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯥꯏꯖꯁꯨ ꯐꯤ ꯑꯁꯨꯕ ꯈꯔ ꯄꯨꯗꯨꯅ ꯐꯧꯔꯨꯅꯕꯒꯤ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯃꯥ ꯎꯕꯗ ꯂꯥꯏꯖꯗꯣ ꯏꯉꯛꯉꯛꯅ ꯀꯧꯗꯨꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯏꯃꯥ ꯂꯥꯛꯑꯝꯃꯤꯔꯣ? ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯏꯃꯥ ꯂꯥꯛꯄ? ꯑꯩꯗꯤ ꯃꯅꯤꯡꯂꯣꯝꯗ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩꯗ ꯏꯃꯥꯅ ꯀꯧꯕꯒ ꯑꯃꯠꯇ ꯇꯥꯍꯧꯗ꯭ꯔꯦ ꯏꯃꯥ꯫ ꯏꯃꯥꯒ ꯐꯝꯕꯤꯔꯝꯃꯣ, ꯑꯩ ꯐꯤꯁꯦ ꯑꯝꯇ ꯐꯧꯗꯣꯛꯎꯈꯤꯒꯦ ꯏꯃꯥ꯫ ꯍꯣꯏ, ꯅꯪꯒꯤ ꯐꯤꯗꯣ ꯐꯧꯖꯔꯨꯔꯣ꯫ ꯏꯅꯝꯃꯗꯤ ꯍꯛꯆꯥꯡꯒ ꯀꯔꯤꯁꯨ ꯇꯧꯗꯦꯀꯣ? ꯅꯃꯧꯅ ꯁꯦꯕꯥꯒ ꯅꯤꯡꯊꯤꯅ ꯇꯧꯕ ꯅꯠꯇ꯭ꯔꯣ ꯏꯅꯝꯃ? ꯍꯛꯆꯥꯡꯕꯨꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦꯗ ꯃꯦꯝꯆꯥ꯫ ꯈꯪꯗ꯭ꯔꯦꯗ, ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯧꯁꯤꯡꯁꯦ ꯑꯍꯜ ꯑꯃꯅ ꯍꯥꯏꯕ ꯋꯥꯁꯦ ꯀꯌꯥ ꯏꯇꯥ ꯇꯥꯟꯅꯗ꯭ꯔꯦꯗ ꯃꯦꯝꯆꯥ꯫ ꯅꯈꯣꯏ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗ ꯏꯅꯦꯝ ꯏꯀꯨꯕꯨ ꯀꯤꯅ ꯆꯠꯄ, ꯃꯣꯏꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯕ ꯀꯥꯗꯣ ꯇꯧꯖꯔꯛꯇꯦꯗ ꯑꯩꯈꯣꯏꯗꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯧꯁꯤꯡꯁꯤꯗꯤ ꯃꯣꯏꯅ ꯇꯧꯔꯤꯕꯗꯨꯅ ꯆꯨꯝꯃꯤ ꯁꯤ ꯈꯛꯇꯅꯤ꯫ ꯈꯪꯗ꯭ꯔꯦꯗ ꯃꯦꯝꯆꯥ꯫ ꯏꯅꯝꯃ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯩꯈꯣꯏ ꯂꯥꯏꯖꯕꯨ ꯀꯩꯗꯧꯔꯒꯦ? ꯃꯥꯕꯨ ꯏꯅꯝꯃꯅ ꯌꯥꯗꯕ ꯀꯔꯤ ꯊꯕꯛ ꯇꯧꯔꯒꯦ 이놈아? ꯑꯩ ꯂꯥꯏꯖꯗ ꯍꯥꯏꯒꯦ 이놈아. ꯀꯔꯤꯁꯨ ꯇꯧꯗꯦꯗ. ꯁꯨꯝꯅꯇꯕꯨ ꯍꯥꯏꯔꯤꯕ. ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯧꯁꯤꯡꯁꯤꯕꯨ ꯍꯥꯏꯔꯤꯕ. ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯗꯣ. 이놈아, ꯍꯧꯖꯤꯛꯇꯤ ꯂꯥꯏꯖꯁꯦ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯖꯔꯕꯁꯨ 이놈아ꯒꯤ ꯃꯃꯧ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯕꯅꯤ. ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯈꯪꯗꯕ ꯍꯩꯇꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ 이놈아ꯅ ꯇꯥꯛꯄꯤ ꯇꯝꯕꯤꯌꯨ. ꯁꯣꯏꯈ꯭ꯔꯁꯨ ꯂꯥꯜꯂꯁꯨ 이놈아ꯅ ꯅꯈꯨꯠ ꯆꯥꯅ ꯋꯥꯔꯛꯄꯤꯌꯨ. ꯅꯣꯏ ꯑꯩꯈꯣꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯗꯅ ꯀꯅꯥꯅ ꯇꯥꯛꯄꯤꯒꯅꯤ 이놈아? 이마, 이몽ꯗ ꯑꯣꯏꯅ ꯆꯪꯉꯁꯦ 이마. ꯑꯩ ꯆꯥꯒ ꯂꯣꯟꯒꯦ ꯂꯥꯛꯑꯣ. 이마, 이몽ꯗ ꯑꯣꯏꯅ ꯆꯪꯉꯛꯑꯣ. ꯃꯦꯝꯆꯥ, ꯆꯪꯉꯣ ꯏꯃꯨꯡꯗ ꯆꯪꯗꯨꯅꯅꯦ ꯆꯥꯒ ꯊꯛꯈꯣ. ꯑꯩ ꯑꯋꯥꯡꯂꯣꯝꯒꯤ ꯄꯤꯁꯛ ꯍꯣꯏꯗ ꯃꯔꯨꯞꯀꯤ ꯁꯦꯜ ꯑꯃꯨꯛꯇ ꯊꯤꯜꯂꯨꯒꯦ. ꯆꯪꯉꯣ. ꯅꯃꯥꯅꯆꯥ ꯋꯥꯔꯤ ꯇꯧꯔꯝꯃꯨ. ꯑꯩꯁꯨ ꯊꯨꯅ ꯂꯥꯛꯀꯦ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯕꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ. ꯑꯗꯨꯒ ꯃꯦꯝꯆꯥꯁꯨ ꯂꯥꯏꯖꯒ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯂꯛꯑꯝꯃꯤ. ꯏꯃꯥ ꯏꯕꯦꯝꯃ, ꯅꯪꯕꯨ ꯅꯣꯡꯇꯁꯨ ꯏꯃꯥꯒꯤꯗ ꯂꯥꯛꯇꯦ. ꯏꯃꯥꯒꯁꯤꯕꯨ ꯅꯤꯡꯁꯤꯡꯗ꯭ꯔꯕꯣ ꯅꯪꯕꯨ? ꯅꯌꯥꯡ ꯀꯪꯉꯤꯕ. ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯏꯃꯥ, ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯃꯧꯅ ꯃꯄꯥꯝꯗ ꯇꯣꯏꯅ ꯆꯠꯄꯁꯦ ꯀꯌꯥ ꯄꯥꯝꯗꯦ ꯍꯥꯏ. ꯑꯗꯨꯅ ꯑꯩ ꯂꯥꯛꯇꯕꯅꯤ ꯏꯃꯥ. ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯅ. ꯐꯩꯖꯥꯎꯅꯗꯤ ꯀꯔꯤ ꯍꯥꯏ? ꯃꯥꯅꯕꯨꯗꯤ ꯆꯠꯂꯣ ꯍꯥꯏ. ꯑꯗ ꯏꯃꯥꯒ ꯍꯥꯏꯅꯒꯗꯕꯗꯣ ꯑꯩ ꯌꯥꯝ ꯇꯜꯂꯤ ꯏꯃꯥ. ꯀꯩꯁꯨ ꯂꯩꯇꯕ, ꯀꯩꯁꯨ ꯅꯠꯇꯕ ꯋꯥ ꯑꯃꯒꯤꯁꯨ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯃꯥꯅꯕꯨ ꯌꯥꯅꯤꯡꯗ꯭ꯔꯗꯤ ꯍꯦꯛꯇ ꯋꯥꯊꯣꯛ ꯑꯃꯒꯨꯝꯅ ꯇꯧꯍꯜꯂꯦ. ꯇꯥ ꯐꯩꯖꯥꯎꯗꯤ ꯌꯨꯝꯗ ꯂꯩꯇ꯭ꯔꯕꯅꯤꯅ ꯇꯧꯅꯔꯤꯕꯁꯦ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ. ꯑꯗꯨꯅ ꯏꯃꯥꯅ ꯋꯥ ꯈꯔ ꯍꯥꯏꯕꯗ ꯃꯥꯗꯤ ꯑꯗꯨꯝ ꯊꯥꯖꯩ. ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯃꯥ. ꯍꯧꯖꯤꯛꯇꯤ ꯏꯃꯥꯒꯤ ꯋꯥꯗꯣ ꯄꯣꯞ ꯇꯥꯔꯝꯃꯅꯤꯅꯦ ꯅꯪ. ꯃꯇꯝꯗꯨꯗ ꯀꯌꯥꯔꯛꯅꯣ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ. ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯌꯨꯝ ꯄꯥꯜꯂꯕꯅꯤ. ꯌꯨꯝꯁꯤꯒꯤ ꯃꯧ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯅꯅꯦꯝꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯂꯩꯌꯨ. ꯈꯪꯗ꯭ꯔꯦ ꯏꯃꯥ, ꯑꯩ ꯀꯩ ꯍꯥꯏꯒꯗꯕꯅꯣ. ꯇꯥ ꯐꯩꯖꯥꯎꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯝꯁꯨ ꯂꯩꯇꯦ. ꯏꯃꯥꯒꯤ ꯃꯑꯣꯡꯁꯦ ꯍꯟꯗꯛꯅ ꯈꯔꯁꯨ ꯍꯦꯟꯖꯤꯜꯂꯦ. ꯑꯩꯁꯨ ꯉꯥꯡꯗꯅꯕꯗꯤ ꯁꯤꯟꯕꯅꯦ. ꯑꯗꯨꯕꯨ ꯀꯩꯁꯨ ꯅꯠꯇꯕ ꯋꯥ ꯑꯃꯗꯒꯤ ꯉꯥꯡꯐꯝ ꯈꯠꯅꯐꯝ ꯊꯤꯗꯨꯅ ꯍꯦꯛꯇ ꯍꯧꯔꯛꯏ. ꯌꯦꯡꯉꯨ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯪ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯔꯕꯅꯤ. ꯅꯅꯦꯝꯅ ꯌꯥꯔꯣꯏꯗꯕ ꯊꯕꯛꯇꯤ ꯅꯪ ꯈꯛ ꯇꯧꯕ ꯌꯥꯗꯦ ꯏꯃꯥ ꯏꯕꯦꯝꯃ. ꯅꯅꯦꯝꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯗꯨꯅ ꯌꯥꯎꯌꯥ ꯈꯛ ꯈꯠꯅꯔꯣꯏꯗꯕꯅꯤꯀꯣ. ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯔꯨ ꯂꯨꯛꯇꯨꯅ ꯂꯩꯒꯗꯕꯅꯤ. ꯅꯪꯅ ꯑꯆꯨꯝꯕ ꯇꯧꯔꯕꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯅꯦꯝꯅ ꯅꯪꯒꯤ ꯊꯃꯣꯏꯁꯦ ꯈꯪꯂꯛꯀꯅꯤ. ꯏꯆꯥꯅꯗ ꯂꯥꯜꯂꯨꯅꯨ. ꯑꯍꯣꯏ ꯏꯃꯥ, ꯌꯥꯔꯤꯈꯩꯗꯤ ꯑꯩꯁꯨ ꯈꯨꯝꯗ꯭ꯔꯕꯅꯦ. ꯑꯩꯁꯨ ꯉꯝꯅꯕꯗꯤ ꯍꯣꯠꯅꯔꯤ ꯏꯃꯥꯒꯤ ꯆꯀ꯭ꯔꯤꯁꯦ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤ. ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ. ꯇꯣꯝꯕꯤꯅ ꯌꯥꯍꯧꯔꯕ ꯃꯇꯨꯡ ꯐꯅ ꯀꯨꯏꯔꯕ ꯐꯥꯎꯕ ꯂꯥꯏꯖ ꯑꯗꯨ ꯇꯨꯝꯕ ꯍꯧꯒꯠꯂꯝꯗꯦ. ꯅꯨꯃꯤꯠ ꯑꯗꯨ ꯐꯩꯖꯥꯎꯁꯨ ꯂꯥꯏꯖ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯊꯕꯛ ꯆꯠꯂꯝꯗꯦ. ꯇꯣꯝꯕꯤ ꯑꯗꯨ ꯃꯃꯧ ꯅꯨꯄꯤ ꯂꯥꯏꯖꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯇꯕꯗꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯏꯁꯧ ꯂꯥꯡꯗꯨꯅ ꯋꯥꯏ ꯇꯩꯔꯝꯃꯤ. ꯇꯥꯟꯖꯥꯗꯨꯗ ꯐꯩꯖꯥꯎ ꯑꯗꯨ ꯃꯥꯡꯒꯣꯜꯂꯣꯝꯗ ꯊꯣꯛꯂꯛꯇꯨꯅ ꯏꯃꯥ, ꯂꯥꯏꯖꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯅ ꯉꯁꯤꯗꯤ ꯍꯧꯒꯠꯄꯒ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯏꯃꯥ.
ꯑꯩꯁꯨ ꯃꯥ ꯃꯁꯥ ꯉꯝꯗꯦꯅ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯂꯔꯣꯏꯒꯦꯅ ꯈꯜꯂꯦ ꯆꯥꯛꯄꯨꯗꯤ ꯑꯩꯅ ꯊꯣꯡꯉꯒꯦ ꯏꯃꯥ ꯀꯩ ꯌꯦꯟꯖꯥꯡ ꯊꯣꯡꯁꯤꯒꯦ ꯏꯃꯥ ꯏꯕꯨꯡꯉꯣ ꯀꯣꯛ ꯈꯔ ꯆꯤꯛꯄ ꯀꯣꯛ ꯈꯔ ꯉꯥꯎꯕꯕꯨ ꯃꯁꯥ ꯉꯝꯗꯕ ꯀꯧꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯗꯤ ꯑꯗꯨꯒꯨꯝꯕ ꯀꯥꯏꯗꯨꯗꯤ ꯀꯩꯁꯨ ꯂꯩꯕ ꯑꯅꯥꯕ ꯅꯠꯇꯦꯗ ꯊꯕꯛ ꯇꯧꯅꯤꯡꯗꯕꯒꯤ ꯇꯟꯗꯅ ꯍꯧꯒꯠꯇꯕꯅ ꯃꯈꯜ ꯑꯃꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯧ ꯂꯩꯕ ꯏꯃꯨꯡ ꯑꯃꯗ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯗ꯭ꯔꯤꯕꯁꯦ ꯇꯣꯝꯕꯤ ꯑꯩꯒꯤ ꯏꯃꯨꯡꯁꯤ ꯅꯠꯇꯕ ꯑꯇꯩ ꯏꯃꯨꯡ ꯑꯃꯠꯇ ꯂꯩꯔꯝꯃꯣꯏꯌꯦ ꯈꯨꯜꯁꯤꯗ ꯑꯁ ꯏꯃꯥ ꯂꯥꯏꯖꯁꯦ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤ ꯑꯔꯨꯝ ꯂꯥꯏꯍꯧ ꯇꯧꯗꯅ ꯑꯍꯤꯡꯒ ꯇꯨꯝꯗ꯭ꯔꯕꯅꯤ ꯏꯃꯥ ꯉꯁꯤ ꯅꯣꯡꯃꯈꯛ ꯊꯦꯡꯕꯕꯨ ꯀꯩꯅꯣ ꯃꯤ ꯃꯁꯥ ꯉꯝꯗꯗꯅ ꯇꯧꯔꯤꯅꯤ ꯅꯍꯥꯟ ꯃꯈꯩꯗꯤ 마ꯁꯨ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯇꯧꯖꯔꯤꯕꯗꯨꯅꯤ ꯍꯩꯃꯥ ꯅꯨꯄꯤ ꯃꯤꯆꯪ ꯆꯪꯉꯤꯕ ꯀꯥꯏꯗꯨꯔꯣ ꯏꯃꯥ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯑꯣ ꯍꯣꯏꯗ ꯏꯃꯥꯁꯨ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯉꯝꯃꯤꯗ ꯅꯣꯏ ꯂꯩꯕꯒꯤ ꯑꯗꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯅꯣꯏꯅ ꯇꯧꯅꯤꯡꯗ꯭ꯔꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯒ ꯂꯣꯏꯔꯦ ꯅꯠꯇꯦ ꯏꯃꯥ ꯏꯃꯥꯅ ꯇꯧ ꯍꯥꯏꯕ ꯅꯠꯇꯦ ꯉꯁꯤꯗꯤ ꯃꯥꯁꯨ ꯃꯁꯥ ꯉꯝꯗꯕꯒꯤ ꯍꯧꯒꯠꯇꯕꯅꯤ ꯏꯃꯥꯅ ꯏꯁꯧ ꯄꯪꯂꯥꯡꯗ ꯍꯦꯛ ꯂꯥꯡꯉꯤ ꯇꯣꯛꯑꯁꯤ ꯏꯃꯥ ꯈꯔ ꯉꯥꯡꯉꯗꯤ ꯌꯥꯔꯦ ꯑꯩ ꯍꯦꯟꯖꯥꯡ ꯀꯩꯀꯩꯅꯣ ꯈꯔ ꯊꯤꯔꯨꯈꯤꯒꯦ ꯍꯤꯡꯒꯣꯜꯗꯒꯤ ꯑꯔꯩꯕ ꯀꯩꯅꯣ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯁꯤ ꯉꯁꯤꯗꯤ ꯏꯁ ꯃꯇꯨ ꯃꯤꯆꯪ ꯆꯪꯉꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯃꯥꯒꯤꯁꯦ ꯍꯩꯃꯥ ꯍꯤꯡꯈꯣꯜꯂꯣꯝꯗꯒ ꯆꯪꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦꯗꯀꯣ ꯇꯧꯔꯤꯕꯁꯦ ꯅꯣꯡꯃꯇ ꯆꯥꯛ ꯊꯣꯡꯅꯤ ꯈꯪꯗꯕ ꯃꯥꯅ ꯍꯤꯡꯒꯣꯜꯗꯒꯤ ꯍꯦꯟꯖꯥꯡꯒ ꯊꯤꯔꯒ ꯆꯥꯛ ꯊꯣꯡꯗꯧꯔꯤꯕꯅꯤꯅꯦ ꯌꯥꯝꯅ ꯍꯩꯈ꯭ꯔꯦꯗꯀꯣ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯧꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯈ꯭ꯔꯦ ꯋꯥꯅꯤ ꯅꯨꯡꯉꯥꯏꯗꯧꯔꯤ ꯇꯣꯝꯕꯤ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧꯔꯤ ꯇꯣꯝꯕꯤ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯏꯃꯨꯡꯗꯨꯗ ꯃꯥꯒꯤ ꯋꯥ ꯉꯥꯛꯇ ꯆꯠꯍꯟꯅꯤꯡꯉꯝꯃꯤ ꯃꯆꯥꯁꯨ ꯃꯃꯧꯁꯨ ꯃꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯊꯕꯛ ꯑꯃꯠꯇ ꯇꯧꯍꯟꯅꯤꯡꯗꯦ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯇꯣꯝꯕꯤꯒꯤ ꯁꯥꯔꯩꯗ ꯂꯥꯏꯖꯗꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯕꯤ ꯂꯥꯏꯕꯤꯒꯤ ꯄꯣꯠꯐꯝꯗ ꯐꯝꯗꯨꯅ ꯀ꯭ꯋꯥ ꯆꯥꯗꯨꯅ ꯃꯤꯋꯥ ꯉꯥꯡꯅꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯏꯕꯤ ꯅꯪꯒꯤ ꯀ꯭ꯋꯥꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯍꯥꯎꯈ꯭ꯔꯦꯗꯀꯣ ꯑꯍꯟꯒ ꯑꯣꯏꯔꯛꯄꯒꯤꯔ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯀ꯭ꯋꯥꯒ ꯌꯥꯝ ꯆꯥꯅꯤꯡꯉꯛꯏꯅꯦ ꯍꯟꯗꯛꯁꯦ ꯅꯪꯕꯣ ꯏꯅꯦ ꯍꯧꯖꯤꯛ ꯆꯥꯍꯧꯗꯅ ꯀꯔꯝ ꯀꯥꯟꯗ ꯆꯥꯗꯣꯏꯅꯣ ꯉꯝꯃꯤꯉꯩ ꯀꯜꯂꯤꯉꯩ ꯆꯥꯅꯤꯡꯕ ꯈꯟꯗꯅ ꯆꯥꯗꯧꯅꯤ ꯅꯠꯇ꯭ꯔꯣ ꯏꯅꯦ ꯃꯥꯅꯤ ꯂꯥꯏꯕꯤ ꯆꯥꯗꯧꯅꯤ ꯅꯠꯇ꯭ꯔꯣ ꯉꯥꯏꯈꯣꯅꯦꯍꯦ ꯅꯪꯕꯣ ꯄꯥꯎ ꯑꯃꯠꯇ ꯂꯥꯛꯄꯔꯃꯤ ꯅꯪꯕꯣ ꯏꯆꯦ ꯆꯥꯎꯕꯤꯒꯤ ꯃꯃꯧ ꯅꯨꯄꯤꯗꯣ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯅꯦ ꯅꯠꯇꯦ ꯆꯨꯝꯕ꯭ꯔꯃꯤ ꯅꯪꯕꯨ ꯇꯥ ꯂꯥꯛꯄꯔꯕ ꯍꯣꯏ ꯏꯅꯦ ꯑꯗꯨꯃꯥꯏꯅ ꯇꯥꯏꯌꯦ ꯑꯩꯁꯨ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯃꯃꯥꯡꯗ ꯆꯠꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯅꯦ ꯑꯉꯥꯡꯗꯣ ꯌꯥꯝꯅꯗꯤ ꯐꯕꯅꯤ ꯃꯤꯉꯣꯟꯗ ꯀꯩꯁꯨ ꯀꯥꯏꯖꯗꯕꯅꯤ ꯏꯅꯦ ꯆꯥꯎꯕꯤꯅ ꯑꯋꯣꯡ ꯑꯋꯣꯟ ꯌꯥꯝ ꯄꯨꯔꯛꯇꯦ ꯍꯥꯏꯗꯅ ꯈꯔ ꯑꯣꯠꯂ ꯃꯥꯜꯂꯦ ꯑꯉꯥꯡꯗꯨꯁꯨ ꯈꯥꯡꯕ ꯌꯥꯕꯗꯤ ꯈꯥꯡꯖꯔꯝꯕꯅꯤ ꯃꯥꯁꯨ ꯉꯝꯃꯛꯇ꯭ꯔ ꯃꯥꯜꯂꯦ ꯏꯅꯦ ꯆꯠꯈ꯭ꯔꯦ ꯍꯥꯏ ꯏꯅꯦ ꯆꯥꯎꯕꯤꯗꯣ ꯃꯥ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯦ ꯁꯣꯜꯂꯛꯑꯕ ꯀꯥꯟꯗ ꯃꯥꯕꯨ ꯀꯅꯥꯅ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯕꯤꯗꯧꯔꯤꯒꯦ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯁꯨꯅꯤꯡꯗꯕꯗ ꯃꯍꯥꯅꯤ ꯈꯨꯜꯁꯤꯗ ꯍꯥꯏꯅꯔꯕꯅꯤ ꯁꯨꯅꯤꯡꯗꯕꯗ ꯈꯪꯗ꯭ꯔꯦꯗ ꯂꯥꯏꯕꯤ ꯆꯥꯎꯕꯤꯗ ꯉꯥꯛ ꯇꯥꯏꯅꯕꯁꯨ ꯌꯥꯔꯣꯏ ꯃꯧꯗꯨꯒꯤꯁꯨ ꯃꯔꯥꯜ ꯈꯔꯗꯤ ꯂꯩꯔꯝꯒꯅꯤꯀꯣ ꯃꯗꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧ ꯅꯍꯥꯁꯤꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯍꯟꯗ ꯀꯔꯤ ꯍꯥꯏꯒꯅꯤ ꯀꯔꯤ ꯈꯨꯝꯒꯅꯤ ꯊꯛꯁꯤ ꯈꯥꯁꯤꯒꯁꯦ ꯑꯃꯠꯇ ꯈꯪꯅꯗ꯭ꯔꯦꯅꯦ ꯃꯥꯏ ꯊꯣꯛꯄꯗ ꯂꯣꯏꯅ ꯂꯩꯅꯔꯦꯅꯦ ꯑꯩꯈꯣꯏꯅ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯔꯛꯄꯒꯗꯤ ꯌꯥꯝ ꯈꯦꯠꯅꯈ꯭ꯔꯦꯗ ꯌꯦꯡꯉꯨꯁꯦ ꯁꯦ ꯄꯥꯛꯈ꯭ꯔꯕ ꯁꯨꯃꯥꯡ ꯑꯗꯣ ꯑꯗꯒꯤ ꯌꯦꯅꯈꯥ ꯂꯨꯈꯥ ꯀꯅꯥꯒꯤ ꯂꯣꯏꯅꯃꯛ ꯅꯨꯡꯇꯤꯒꯤ ꯑꯌꯨꯛꯇ ꯑꯍꯜ ꯂꯃꯟ ꯍꯧꯒꯠꯅꯗ꯭ꯔꯤꯀꯥꯟꯗ ꯋꯥꯏ ꯇꯩꯗꯧꯔꯤꯕꯅꯤ ꯃꯗꯨ ꯅꯣꯡꯃꯒ ꯀꯥꯟꯕ ꯌꯥꯄꯣꯟꯇꯦꯀꯣ ꯃꯗꯣ ꯅꯨꯡꯇꯤꯒꯤ ꯇꯩꯗꯧꯔꯤꯕꯅꯤ ꯅꯣꯡꯃꯇ ꯋꯥ ꯉꯥꯡꯅꯖꯔꯛꯇꯦꯗꯣ ꯑꯩꯈꯣꯏꯗꯤ ꯑꯗꯨꯕꯨ ꯏꯕꯦꯝꯃ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯧꯁꯤꯡꯁꯤꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯁꯦ ꯁꯨꯃꯥꯡ ꯃꯇꯦꯛ ꯑꯃ ꯇꯩꯕꯗꯨ ꯐꯥꯎꯕꯗ ꯃꯇꯝ ꯆꯥꯅ ꯇꯩꯗꯦꯅꯦ ꯑꯗꯨꯅꯗꯤ ꯋꯥ ꯉꯥꯡꯅꯔꯛꯄ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯔꯨꯔꯒ ꯃꯅꯦꯝ ꯐꯠꯇꯕꯤ ꯇꯥꯗꯧꯔꯤꯕꯅꯤ ꯆꯨꯝꯃꯤ ꯏꯅꯦ ꯊꯥꯏꯅꯒ ꯍꯥꯏꯔꯨꯔꯗꯤ ꯍꯧꯖꯤꯛꯀꯗꯤ ꯌꯥꯝ ꯈꯦꯠꯅꯔꯦꯗ ꯏꯅꯦ ꯑꯗꯣ ꯏꯅꯦ ꯍꯣꯏꯒꯤ ꯃꯧꯗꯨꯗꯤ ꯀꯃꯥꯏ ꯇꯧꯒꯦ ꯏꯅꯦ ꯅꯣꯡꯃꯇ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯄꯒꯁꯨ ꯄꯥꯛ ꯎꯗꯦꯅꯦ ꯏꯅꯦ ꯐꯩ ꯍꯥꯏꯗꯣꯏꯔꯥ ꯐꯠꯇꯦ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗꯦꯗ ꯂꯥꯏꯕꯤ ꯍꯥꯏꯗ꯭ꯔꯤꯉꯩ ꯇꯧꯅꯤ ꯈꯪꯗꯦꯅꯤ ꯃꯗꯨꯁꯨ ꯍꯥꯏꯔꯒꯕꯨꯗꯤ ꯍꯦꯛ ꯃꯇꯧꯕ ꯊꯤꯟꯗꯨꯅ ꯇꯥꯛꯄꯒꯤ ꯃꯇꯝꯂꯣ ꯍꯧꯖꯤꯛꯄꯨ ꯃꯣꯏꯕꯣ ꯃꯌꯨꯝ ꯄꯥꯅꯤꯗꯤ ꯈꯪꯉꯒ ꯊꯕꯛ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯍꯩꯇ꯭ꯔꯕꯗꯤ ꯃꯤꯋꯥ ꯇꯥꯕ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯇꯣꯝꯕꯤ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯕꯒꯗꯤ ꯃꯇꯤꯛ ꯅꯠꯇꯦꯗ ꯑꯗꯨꯗ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯗ꯭ꯔꯤꯁꯦ ꯃꯣꯏꯒꯤ ꯃꯃꯥꯗꯣ ꯌꯨꯝꯁꯤꯗ ꯂꯥꯛꯄꯁꯦ ꯃꯁꯤꯗ ꯃꯧꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯅꯤ ꯑꯇꯩ ꯖꯨꯖꯥ ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯥꯟꯅꯩꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯇꯥꯕ ꯌꯥꯗꯕ ꯑꯗꯨꯅꯕꯨ ꯀꯔꯤ ꯄꯥꯎꯇꯥꯛ ꯄꯤꯔꯝꯗꯧꯔꯤꯒꯦꯅꯦ ꯃꯆꯥ ꯅꯨꯄꯤꯗꯨꯗ ꯈꯪꯗꯦ ꯂꯥꯏꯕꯤ ꯍꯩꯈ꯭ꯔꯦ
ꯈꯪꯗꯦ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯋꯥꯗꯤꯅꯤ ꯏꯅꯦ ꯉꯜꯂꯤꯉꯩꯗ ꯅꯧꯔꯤꯀꯥꯟ ꯃꯇꯝꯁꯤꯗ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯃꯗꯨꯃꯗꯤ ꯈꯪꯍꯜꯂꯣ ꯑꯗꯨꯕꯨꯗꯤ ꯏꯅꯦ ꯇꯣꯝꯕꯤꯅ ꯍꯦꯟꯅ ꯈꯪꯉꯝꯃꯅꯤꯗ ꯑꯁꯨꯝꯅ ꯇꯣꯝꯕꯤ ꯑꯗꯣ ꯂꯥꯏꯕꯤꯒꯤ ꯄꯣꯠꯐꯝꯗ ꯐꯝꯕ ꯌꯥꯕ ꯐꯝꯃꯨꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯔꯝꯗꯥꯏ ꯃꯇꯝꯗ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯁꯨꯃꯥꯡ ꯃꯇꯣꯟꯒꯤ ꯄꯣꯂꯥꯡꯈꯣꯛꯇ ꯐꯤ ꯈꯔ ꯐꯧꯔꯤꯕꯗꯨ ꯎꯔꯗꯨꯅ ꯇꯣꯝꯕꯤ ꯁꯥꯎꯔꯪꯅꯅ ꯂꯥꯏꯖꯕꯨ ꯀꯧꯔꯝꯃꯤ ꯍꯩ ꯂꯥꯏꯖ ꯂꯥꯏꯖ ꯐꯤꯒ ꯐꯧꯔꯤꯕꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯧꯁꯤꯟꯗꯦꯅꯦꯍꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯑꯦ ꯍꯥꯏꯕꯁꯤ ꯅꯣꯏꯒꯤ ꯅꯃꯤꯠꯇꯨꯗ ꯑꯃꯠꯇ ꯍꯦꯛ ꯎꯗꯕ ꯖꯥꯠꯂ ꯅꯣꯏꯕꯣ ꯂꯥꯏꯖꯁꯨ ꯃꯅꯦꯝꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯑꯝꯃꯤ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯑꯩ ꯃꯅꯤꯡꯂꯣꯝꯗ ꯂꯥꯏꯖꯅ ꯋꯥꯗꯣ ꯍꯥꯏꯕꯒ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯄꯠ ꯊꯠꯇꯨꯅ ꯇꯣꯝꯕꯤꯅ ꯆꯩꯔꯛꯏ ꯅꯠꯇꯦ ꯅꯪꯕꯨ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯑꯦ ꯍꯥꯏꯕꯁꯤ ꯀꯔꯤꯃꯠꯇ ꯍꯦꯛ ꯈꯪꯗꯕ꯭ꯔꯥ ꯏꯕꯦꯝꯃ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯣꯂꯥꯡꯈꯣꯛ ꯑꯁꯤꯗ ꯐꯧꯔꯤꯕ ꯐꯤꯁꯤꯡꯁꯦ ꯂꯧꯁꯤꯟꯅꯤ ꯈꯪꯗ꯭ꯔꯤꯕꯁꯤꯕꯣ ꯅꯠꯇꯦ ꯁꯤꯁꯨ ꯑꯩꯅ ꯊꯤꯟꯗꯨꯅ ꯇꯥꯛꯎ ꯍꯥꯏꯔꯤꯕ꯭ꯔꯅꯦꯍꯦ ꯅꯪꯕꯣ ꯅꯨꯃꯤꯠ ꯇꯥꯔꯛꯑꯕꯗꯤ ꯀꯔꯥꯏꯗ ꯀꯔꯤ ꯂꯩ ꯍꯥꯏꯗꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯂꯧꯁꯤꯟꯅꯕꯅꯤꯅꯦꯍꯦ ꯏꯕꯦꯝꯃ ꯁꯤꯒꯨꯝꯕꯁꯦ ꯅꯣꯏꯒꯤ ꯏꯃꯥꯗꯨꯅ ꯂꯥꯛꯄꯗ ꯅꯣꯏꯒꯤ ꯀꯥꯗꯨꯗ ꯖꯨꯖꯥ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨꯗ ꯌꯥꯎꯗꯕ꯭ꯔꯅꯦ ꯏꯕꯦꯝꯃ ꯁꯤꯒꯨꯝꯕꯁꯤꯡꯁꯤꯁꯨ ꯅꯣꯏꯒꯤ ꯋꯥꯔꯤꯗꯨꯗ ꯈꯔ ꯍꯦꯛ ꯌꯥꯎꯔꯗꯤ ꯃꯐꯒꯗꯕꯅꯤꯗꯣ ꯏꯃꯥ ꯑꯩ ꯃꯅꯤꯡꯗ ꯆꯦꯡ ꯈꯩꯔꯨꯕꯅꯦ ꯏꯃꯥ ꯆꯦꯡ ꯈꯩꯕ ꯂꯣꯏꯔꯒ ꯂꯧꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕꯅꯦ ꯏꯃꯥ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯕꯁꯨ ꯅꯠꯇ꯭ꯔꯤ ꯆꯦꯡꯁꯦ ꯈꯩꯕ ꯂꯣꯏꯁꯤꯜꯂꯒ ꯑꯩ ꯐꯤꯁꯤꯡꯗꯣ ꯂꯧꯁꯤꯟꯒꯦ ꯇꯧꯔꯝꯕꯅꯦ ꯑꯩ ꯍꯧꯖꯤꯛ ꯂꯧꯁꯤꯟꯖꯔꯒꯦ ꯏꯃꯥ ꯄꯥꯎꯈꯨꯝꯁꯦ ꯋꯥꯠꯇꯦꯗ ꯀꯣꯏꯕꯦꯝꯃ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯈ꯭ꯔꯦꯗꯀꯣ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯉꯝꯅꯕ ꯈꯨꯝꯕꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯕ ꯀꯗꯥꯏꯗꯒꯤ ꯆꯤꯟꯕꯦꯟ ꯐꯕꯤ ꯆꯤꯟꯒꯨꯝ ꯍꯩꯕꯤ ꯑꯃ ꯍꯦꯛ ꯐꯪꯉꯦꯗꯣ ꯇꯣꯝꯕꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯂꯥꯏꯖꯁꯨ ꯁꯥꯎꯅꯤꯡꯗꯕ ꯅꯠꯇꯦ ꯇꯣꯝꯕꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯕꯨ ꯂꯥꯏꯖ ꯅꯣꯡꯃꯇ ꯃꯅꯦꯝꯒꯤ ꯃꯊꯛꯇ ꯑꯣꯟꯁꯤꯟꯗꯨꯅ ꯆꯤꯟ ꯈꯨꯝꯗꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯂꯥꯏꯖ ꯑꯗꯨ ꯃꯅꯦꯝꯒꯤ ꯏꯔꯨ ꯂꯨꯖꯅꯕ ꯏꯁꯤꯡ ꯊꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯗ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯒ ꯂꯥꯏꯖꯗꯤ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯕ ꯆꯪꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯇꯣꯝꯕꯤꯅ ꯏꯔꯨꯖꯕ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯏꯁꯤꯡ ꯑꯗꯨ ꯁꯥꯔꯝꯗ꯭ꯔꯦ ꯌꯥꯝꯅꯃꯛ ꯁꯥꯗ꯭ꯔꯕꯁꯨ ꯂꯨꯝꯕꯨꯗꯤ ꯁꯥꯔꯤꯕꯅꯤ ꯏꯁꯤꯡꯗꯨ ꯑꯗꯨꯕꯨ ꯉꯥꯡꯖꯅꯤꯡꯕ ꯇꯣꯝꯕꯤꯅꯤꯗꯣ ꯍꯩ ꯂꯥꯏꯖ ꯏꯁꯤꯡ ꯑꯏꯪꯕꯁꯤꯅ ꯑꯩꯕꯨ ꯏꯔꯨ ꯂꯨꯖꯧ ꯍꯥꯏꯔꯤꯕ꯭ꯔꯣ ꯊꯕꯛ ꯑꯃꯠꯇ ꯇꯧꯕꯗ ꯅꯥꯄꯨ ꯇꯥꯕ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦꯗꯀꯣ ꯃꯁꯤꯒꯤ ꯃꯧꯁꯦ ꯂꯥꯏꯖ ꯇꯥꯗꯕ꯭ꯔꯥ ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯤꯁꯦ ꯑꯝꯇ ꯊꯣꯛꯂꯛꯎ ꯂꯥꯎꯅꯦ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯑꯩ ꯆꯥꯛ ꯊꯣꯡꯉꯕꯅꯦ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯅꯠꯇꯦ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯏꯁꯤꯡ ꯑꯏꯪꯕꯁꯤꯅ ꯏꯔꯨ ꯂꯨꯖꯧ ꯍꯥꯏꯔꯤꯕ꯭ꯔꯥ ꯏꯕꯦꯝꯃ ꯑꯩꯒꯤ ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯑꯁꯥꯕ ꯈꯔ ꯐꯥꯎꯕ ꯄꯤꯕ ꯉꯝꯗ꯭ꯔꯕꯣ ꯅꯪꯕꯣ ꯅꯠꯇꯦ ꯑꯩꯁꯦ ꯅꯨꯡꯇꯤꯒꯤ ꯏꯁꯤꯡ ꯑꯁꯥꯕꯅ ꯏꯔꯨꯖꯩ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯏꯃꯥ ꯑꯩꯅ ꯏꯃꯥꯒꯤ ꯏꯔꯨꯅꯕ ꯍꯥꯏꯗꯨꯅ ꯏꯁꯤꯡꯗꯨ ꯂꯨꯝꯃꯒ ꯏꯁꯤꯡ ꯑꯁꯥꯕꯗꯣ ꯁꯨꯃꯥꯡꯗ ꯑꯩꯅ ꯍꯩꯗꯣꯛꯑꯒ ꯊꯝꯃꯕꯅꯦ ꯏꯃꯥ ꯏꯃꯥꯗ ꯉꯁꯥꯏꯅ ꯑꯩꯅ ꯍꯥꯏꯖꯔꯝꯃꯤꯗꯨꯗꯤ ꯏꯃꯥꯅ ꯍꯧꯖꯤꯛꯇ ꯊꯣꯛꯂꯛꯄꯒꯤ ꯏꯁꯤꯡꯁꯦ ꯀꯨꯏꯅ ꯍꯩꯗꯣꯛꯑꯒ ꯊꯝꯕꯗꯨꯗ ꯁꯣꯏꯗꯅ ꯏꯪꯈꯤꯕ ꯑꯣꯏꯔꯤꯅꯤꯌꯦ ꯏꯃꯥ ꯑꯩꯅꯗꯤ ꯑꯁꯥꯕ ꯊꯝꯃꯝꯕꯅꯦ ꯏꯃꯥ ꯏꯁꯤꯡꯅ ꯏꯪꯈ꯭ꯔꯤꯔꯥ ꯅꯪꯅ ꯑꯏꯪꯕ ꯏꯁꯤꯡ ꯊꯝꯃꯝꯃꯤꯔꯥ ꯈꯪꯗ꯭ꯔꯦꯗ ꯅꯪꯒꯤ ꯆꯥꯛꯀꯥꯗꯣ ꯂꯥꯏꯔꯤ ꯑꯩꯒꯤ ꯏꯁꯤꯡꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯁꯥꯍꯜꯂꯛꯎ ꯑꯩ ꯏꯔꯨꯖꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯁꯦ ꯑꯃꯨꯛꯇ ꯏꯁꯤꯡꯁꯦ ꯁꯥꯍꯜꯂꯛꯎ ꯂꯥꯏꯖ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨ ꯊꯥꯗꯣꯛꯇꯨꯅ ꯇꯣꯝꯕꯤꯒꯤ ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯑꯗꯨ ꯑꯃꯨꯛꯀ ꯍꯟꯅ ꯂꯨꯃꯝꯃꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯐꯩꯖꯥꯎ ꯑꯗꯨ ꯊꯕꯛ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯏꯖꯗꯨ ꯆꯪꯉꯛꯇꯨꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯑꯃꯗꯤ ꯃꯅꯦꯝꯅ ꯃꯥꯕꯨ ꯊꯕꯛ ꯑꯌꯥꯝꯕꯗ ꯑꯅꯤꯔꯛ ꯍꯟꯗꯨꯅ ꯇꯧꯍꯟꯕꯁꯤꯡꯗꯨ ꯃꯄꯨꯔꯣꯏꯕ ꯐꯩꯖꯥꯎꯗ ꯈꯔ ꯐꯣꯡꯗꯣꯛꯑꯝꯃꯤ ꯑꯩꯁꯨ ꯈꯥꯡꯕ ꯌꯥꯕꯗꯤ ꯈꯥꯡꯉꯕꯅꯤ ꯇꯥ ꯐꯩꯖꯥꯎ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯃꯑꯣꯡꯁꯦ ꯈꯔꯗꯤ ꯍꯦꯟꯃꯜꯂꯦ ꯑꯩꯉꯣꯟꯗ ꯉꯥꯡꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯏꯃꯥꯕꯨ ꯄꯟꯗꯨꯅ ꯉꯥꯡꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯇꯥ ꯐꯩꯖꯥꯎ ꯑꯩꯁꯨ ꯉꯥꯡꯗꯅꯕ ꯆꯩꯗꯅꯕ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯋꯥ ꯑꯃ ꯍꯦꯛꯇ ꯄꯨꯊꯣꯔꯛꯀꯅꯤ ꯏꯃꯥꯅ ꯑꯩꯁꯨ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯏꯃꯥꯅ ꯃꯅꯥ ꯑꯃꯠꯇ ꯊꯥꯗꯦ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯔꯩꯒ ꯆꯀ꯭ꯔꯤꯒ ꯑꯩ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯇꯧꯕꯁꯦ ꯑꯁ ꯏꯃꯥꯒꯤꯕꯨ ꯅꯪꯅ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯏꯃꯥꯗꯤ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔ ꯂꯩꯔꯗꯨꯕꯣ ꯑꯗ ꯅꯪꯅ ꯅꯕꯨꯡ ꯄꯤꯛꯁꯤꯜꯂꯤꯕꯗꯨꯕꯨ ꯀꯩꯒꯤꯅꯣꯕ ꯁꯦ ꯌꯦꯡꯉꯨꯁꯦ ꯑꯩ ꯋꯥꯏꯒꯦ ꯏꯃꯥꯁꯦ ꯆꯤꯟꯗ ꯄꯉꯥꯡ ꯉꯥꯡꯖꯔꯁꯨ ꯄꯨꯛꯅꯤꯡꯗꯗꯤ ꯀꯩꯁꯨ ꯈꯟꯗꯕꯅꯤ ꯃꯥꯒꯤꯕꯨ ꯉꯥꯡꯕ ꯈꯔ ꯐꯕꯒꯤ ꯄꯉꯥꯡꯗ ꯉꯥꯡꯖꯔꯤꯅꯤ ꯅꯪꯅ ꯍꯣꯏꯗ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯏꯁ ꯑꯁꯤꯒꯤꯕꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯤ ꯀꯥꯏꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯛ ꯑꯁꯤꯒ ꯏꯅꯨꯡ ꯍꯦꯟ ꯅꯨꯡꯁꯤꯈꯩ ꯁꯦ ꯑꯗꯨꯃꯥꯏꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨꯁꯦ ꯑꯩ ꯊꯕꯛ ꯆꯠꯂꯝꯗꯥꯏꯁꯤꯗ ꯅꯨꯡꯉꯥꯏꯇꯦꯕ ꯁꯦ ꯑꯩꯁꯨꯅꯦ ꯏꯃꯥꯗ ꯍꯥꯏꯒꯦꯕ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯂꯩꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯁꯦ
ꯍꯣꯔꯦꯟꯗꯤ ꯊꯕꯛ ꯃꯐꯝꯗꯒꯤ ꯁꯦꯜ ꯈꯔ ꯄꯤꯔꯛꯀꯅꯤ ꯑꯗꯨꯒ ꯏꯕꯥꯅꯤ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯏꯅꯐꯤ ꯑꯃ ꯂꯩꯗꯣꯏꯅꯤ ꯑꯌꯥ ꯑꯁꯦꯡꯕꯩꯔꯣ ꯇꯥ ꯐꯩꯖꯥꯎ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯑꯩꯒ ꯄꯨꯟꯅ ꯂꯩꯔꯨꯁꯤꯀꯣ ꯑꯩꯒꯤ ꯏꯅꯐꯤꯗꯣ ꯑꯗꯣ ꯇꯥ ꯐꯩꯖꯥꯎ ꯂꯩꯔꯤꯉꯩꯗ ꯏꯃꯥꯒꯤꯁꯨ ꯑꯃ ꯂꯩꯁꯤꯀꯣ ꯑꯦ ꯍꯧꯖꯤꯛꯇ ꯏꯃꯥꯁꯦ ꯅꯪꯕꯨ ꯁꯥꯔꯩ ꯌꯥꯝ ꯐꯠꯇꯦ ꯍꯥꯏꯈꯤꯗꯥꯏꯅꯦ ꯑꯗꯨꯒ ꯏꯃꯥꯒꯤꯁꯨ ꯏꯅꯐꯤ ꯂꯩꯁꯤ ꯍꯥꯏꯁꯤꯕꯨ ꯅꯪꯕꯨ ꯅꯠꯇꯦ ꯑꯁꯦꯡꯕꯩꯔ ꯅꯪ ꯍꯥꯏꯁꯤꯕꯣ ꯑꯩꯁꯨ ꯁꯥꯎꯅꯤꯡꯕꯒꯤ ꯄꯪꯍꯥꯏꯗ ꯍꯥꯏꯕꯅꯤ ꯌꯨꯝꯁꯤꯗ ꯏꯃꯥ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯀꯅꯥ ꯂꯩꯔꯤꯒꯦ ꯇꯥ ꯐꯩꯖꯥꯎꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯒ ꯑꯩꯅ ꯌꯨꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯑꯀꯤ ꯇꯨꯖꯨꯡꯕ ꯌꯥꯎꯗꯅ ꯂꯩꯔꯤꯕꯁꯦ ꯏꯃꯥꯁꯦ ꯂꯩꯕꯒꯤꯅꯤ ꯏꯃꯥꯅ ꯉꯥꯡꯕꯕꯨ ꯑꯩꯉꯣꯟꯗ ꯉꯥꯡꯗꯅ ꯃꯤꯒꯤ ꯃꯧꯗ ꯉꯥꯡꯉꯨ ꯌꯥꯄꯣꯟꯇꯦ ꯑꯗꯨꯅꯤ ꯂꯥꯏꯖ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯨ ꯏꯃꯥꯅ ꯍꯥꯏꯕꯗ ꯏꯃꯥꯒꯤ ꯁꯤꯟꯊꯛꯇ ꯈꯨꯝꯒꯅꯨ ꯈꯔꯁꯨ ꯇꯥ ꯈꯔꯁꯨ ꯇꯥꯗ ꯇꯧꯗꯨꯅ ꯂꯩꯌꯨ ꯏꯃꯥꯁꯦ ꯌꯨꯝꯁꯤꯒꯤꯗꯤ ꯑꯍꯟꯅꯤ ꯑꯗꯨꯒ ꯅꯪ ꯏꯃꯥꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛꯇꯤ ꯈꯛ ꯇꯧꯒꯅꯨ ꯍꯣꯏ ꯇꯥ ꯐꯩꯖꯥꯎ ꯑꯩ ꯈꯪꯉꯤ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯕ ꯃꯇꯨꯡ ꯐꯩꯖꯥꯎ ꯑꯗꯨ ꯃꯥꯒꯤ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯂꯥꯏꯖꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯕꯤ ꯑꯗꯨ ꯏꯔꯨ ꯃꯥꯏꯊꯕ ꯂꯣꯏꯔꯗꯨꯅ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯏꯖ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯅꯦꯝꯄꯣꯛꯇ ꯍꯥꯏꯖꯔꯝꯃꯤ ꯇꯣꯝꯕꯤꯅ ꯆꯥꯛꯇꯨ ꯁꯨꯃꯥꯡꯗ ꯑꯣꯏꯅ ꯆꯥꯔꯒꯦ ꯁꯨꯃꯥꯡꯗ ꯃꯥꯒꯤ ꯆꯥꯛꯂꯨꯛꯇꯨ ꯊꯥꯡꯗꯣꯛꯅꯕ ꯍꯥꯏꯗꯨꯅ ꯂꯥꯏꯖꯗ ꯍꯥꯏꯔꯝꯃꯤ ꯂꯥꯏꯖꯁꯨ ꯃꯅꯦꯝꯒꯤ ꯆꯥꯛꯂꯨꯛꯇꯨ ꯊꯥꯡꯗꯣꯛꯂꯛꯑꯝꯃꯤ ꯊꯥꯡꯗꯣꯔꯛꯏꯕ ꯆꯥꯛ ꯏꯟꯖꯥꯡꯗꯨ ꯎꯕꯗ ꯇꯣꯝꯕꯤꯅ ꯑꯦ ꯀꯩꯅꯣ ꯍꯦꯟꯖꯥꯡꯁꯤꯗꯤ ꯅꯠꯇꯦ ꯑꯩꯕꯨ ꯆꯒꯦꯝꯄꯣꯝꯕ ꯆꯥꯅꯤꯡꯉꯤ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯑꯗꯨꯒ ꯅꯪꯅ ꯄꯥꯟ ꯏꯔꯣꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯍꯩ ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯃꯨꯟꯅ ꯁꯨꯡꯇꯥ ꯇꯥꯗ꯭ꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯤ ꯁꯤꯒꯤ ꯍꯦꯟꯖꯥꯡꯁꯤꯗꯤ ꯑꯁ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦꯀꯣ ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯍꯥꯏꯕ ꯋꯥ ꯑꯃꯠꯇ ꯍꯦꯛ ꯇꯧꯔꯣꯏꯗꯕꯅꯤ ꯑꯩꯕꯨꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯤꯁꯨ ꯇꯥꯍꯟꯕ ꯌꯥꯔꯦ ꯄꯨꯁꯤꯟꯈ꯭ꯔꯣ ꯆꯥꯛꯂꯨꯛꯁꯦ ꯑꯩ ꯆꯥꯛꯀ ꯑꯃꯠꯇ ꯆꯥꯅꯤꯡꯗ꯭ꯔꯦ ꯏꯃꯥ ꯑꯌꯨꯛꯁꯤꯗꯤ ꯇꯥ ꯐꯩꯖꯥꯎ ꯆꯠꯄ ꯅꯪꯅꯕ ꯊꯣꯡꯖꯕꯅꯤꯅ ꯆꯒꯦꯝꯄꯣꯝꯕꯗꯣ ꯅꯪꯉꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯟ ꯍꯦꯛꯇ ꯏꯔꯣꯟꯁꯟꯕꯅꯤ ꯏꯃꯥ ꯄꯥꯟꯁꯦ ꯑꯍꯥꯎꯕꯅꯤ ꯍꯥꯏꯗꯨꯅ ꯇꯥ ꯐꯩꯖꯥꯎꯅ ꯂꯩꯔꯛꯄꯅꯤ ꯃꯥꯅꯁꯨ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯍꯦꯛꯇ ꯏꯔꯣꯜꯂꯕ ꯏꯃꯥ ꯅꯪꯒꯤ ꯅꯨꯄꯥꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯒꯅ ꯍꯦꯛꯇ ꯇꯧꯕ ꯑꯩꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯅ ꯊꯣꯡꯗꯕ ꯅꯪꯒꯤꯗꯨꯗꯤ ꯑꯩꯉꯣꯟꯗ ꯊꯑꯣꯏꯀꯤ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯐꯩ ꯈꯪꯒꯅꯤ ꯍꯦꯟꯖꯥꯡ ꯑꯃ ꯊꯣꯡꯕꯕꯨ ꯑꯩꯁꯨ ꯉꯝꯃꯤꯅ ꯏꯊꯟꯗ ꯊꯣꯡꯉꯒ ꯆꯥꯖꯒꯦ ꯅꯣꯏꯅ ꯊꯣꯡꯗ꯭ꯔꯕꯅꯤꯅ ꯑꯩ ꯊꯣꯡꯒꯦꯀꯣ ꯅꯠꯇꯦ ꯏꯃꯥ ꯑꯗꯨꯝꯅ ꯈꯟꯒꯅꯨ ꯏꯃꯥ ꯅꯪꯅ ꯅꯪꯅꯕ ꯍꯥꯏꯗꯨꯅ ꯊꯣꯡꯈꯤꯕꯅꯤ ꯑꯩꯅ ꯏꯃꯥꯅ ꯀꯩꯒꯤ ꯍꯦꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯏꯃꯥ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯔꯝꯃꯣ ꯏꯃꯥ ꯑꯩ ꯏꯃꯥꯒꯤ ꯆꯒꯦꯝꯗꯣ ꯄꯣꯝꯖꯔꯛꯑꯒꯦ ꯏꯃꯥ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯝꯃꯣ ꯀꯨꯏꯔꯣꯏꯌꯦ ꯏꯃꯥ ꯑꯁꯨꯝꯅ ꯂꯥꯏꯖꯅ ꯍꯤꯡꯒꯣꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯊꯤꯗꯨꯅ ꯇꯣꯝꯕꯤꯒꯤ ꯆꯒꯦꯝꯗꯣ ꯄꯣꯝꯂꯝꯃꯤ ꯑꯁꯨꯝꯅ ꯇꯣꯝꯕꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯥꯏꯖꯗ ꯀꯩꯁꯨ ꯂꯩꯇꯕ ꯋꯥ ꯑꯃꯗꯒꯤ ꯆꯀ꯭ꯔꯤ ꯇꯧꯗꯨꯅ ꯇꯣꯏꯅ ꯂꯥꯏꯖꯗ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯍꯜꯂꯝꯃꯤ ꯂꯥꯏꯖꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯃꯍꯥꯛꯅ ꯉꯝꯃꯤꯕ ꯃꯈꯩ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯇꯣꯝꯕꯤ ꯑꯗꯣ ꯑꯔꯨꯝ ꯂꯥꯏꯍꯧ ꯍꯧꯗꯨꯅ ꯌꯥꯝꯅ ꯀꯟꯅ ナꯔꯝꯃꯤ ꯂꯥꯏꯖꯅ ꯅꯥꯗꯨꯅ ꯂꯩꯔꯤꯕꯤ ꯃꯅꯦꯝꯄꯣꯛꯒꯤ ꯁꯦꯕꯥ ꯌꯥꯝꯅ ꯀꯟꯅ ꯇꯧꯖꯔꯝꯃꯤ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯇꯥ ꯐꯩꯖꯥꯎꯅ ꯏꯃꯥꯒꯤ ꯑꯅꯥꯕ ꯐꯅꯕ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯈ꯭ꯔꯕꯅꯤ ꯏꯃꯥ ꯅꯥꯕ ꯌꯥꯗꯦ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯑꯁꯨꯝꯅ ꯂꯥꯏꯖꯅ ꯇꯣꯝꯕꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯐꯤ ꯆꯣꯠꯂꯤ ꯇꯧꯕ ꯑꯃ ꯄꯥꯏꯗꯨꯅ ꯇꯣꯝꯕꯤꯒꯤ ꯃꯁꯥ ꯄꯨꯝꯕ ꯂꯥꯏꯖꯅ ꯅꯥꯟꯊꯣꯛꯇꯨꯅ ꯇꯩꯊꯣꯛꯄꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯐꯩꯖꯥꯎ ꯑꯗꯨ ꯍꯜꯂꯛꯑꯝꯃꯤ ꯇꯥ ꯐꯩꯖꯥꯎ ꯑꯃꯥꯏꯕ ꯀꯗꯥꯏꯅꯣ ꯑꯃꯥꯏꯕ ꯂꯧꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯣ ꯀꯗꯥꯏꯅꯣ ꯑꯃꯥꯏꯕꯗꯣ ꯏꯃꯥꯁꯦ ꯃꯁꯥꯁꯦ ꯁꯥꯒꯠꯄ ꯍꯟꯗꯤꯌꯦ ꯑꯃꯥꯏꯕꯗꯣ ꯂꯩꯍꯧꯗꯦꯅꯦ ꯂꯥꯏꯖ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯦꯡꯅꯔꯛꯇ꯭ꯔꯦ ꯉꯁꯤꯗꯤ ꯂꯥꯛꯇꯧꯕ ꯃꯥꯟꯗ꯭ꯔꯦ ꯍꯌꯦꯡ ꯑꯣꯏꯅ ꯉꯟꯇꯥꯅ ꯊꯥꯔꯛꯀꯦ ꯍꯥꯏꯌꯣ ꯏꯃꯥꯕꯨ ꯈꯤꯇꯪ ꯐꯥꯎꯕ ꯍꯟꯗꯕ꯭ꯔꯣ ꯉꯁꯥꯏ ꯅꯨꯡꯊꯤꯜꯒ ꯌꯦꯡꯅꯔꯨꯔꯒꯕꯨꯗꯤ ꯈꯤꯇꯪꯕꯨꯗꯤ ꯍꯟꯕ ꯃꯥꯜꯂꯦ ꯑꯃꯥꯏꯕꯗꯣ ꯍꯌꯦꯡꯒ ꯂꯥꯛꯇ꯭ꯔꯕꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯇꯥ ꯐꯩꯖꯥꯎ ꯏꯃꯥꯒꯤ ꯃꯅꯥꯛꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯤꯔꯝꯃꯣ ꯑꯩ ꯏꯃꯥꯒꯤ ꯆꯥꯅꯕ ꯆꯝꯐꯨꯠ ꯈꯤꯇ ꯐꯨꯠꯄꯤꯔꯨꯈꯤꯒꯦ ꯏꯃꯥꯁꯦ ꯉꯁꯥꯏꯁꯨ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯛ ꯆꯥꯗꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯝꯐꯨꯠꯇꯣ ꯑꯣꯏꯅ ꯈꯔ ꯄꯤꯖꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯦ 이마기 만학시다 ꯉꯥꯏꯍꯥꯛꯇ ꯂꯩꯕꯤꯔꯝꯃꯣ ꯇꯥ ꯐꯩꯖꯥꯎ ꯑꯩ ꯀꯨꯏꯔꯣꯏ ꯊꯨꯅ ꯐꯨꯜꯂꯛꯀꯦ ꯃꯁꯥꯁꯦ ꯈꯔ ꯅꯞꯄꯅꯦ ꯑꯗꯨꯅ ꯐꯤꯁꯤꯅ ꯇꯞꯅ ꯈꯔ ꯅꯞꯊꯣꯛꯄꯤꯔꯝꯃꯣ ꯍꯌꯦꯡꯒ ꯂꯥꯛꯇ꯭ꯔꯒꯅ ꯑꯩ ꯑꯇꯣꯞꯄ ꯊꯪꯅꯕ ꯈꯨꯟꯗꯒꯤ ꯑꯃꯨꯛ ꯀꯧꯕ꯭ꯔꯥ ꯀꯩꯅꯣ ꯈꯟꯅꯔꯁꯤ ꯍꯌꯦꯡ ꯐꯥꯎꯕꯗꯤ ꯌꯦꯡꯉꯁꯤ ꯍꯣꯏ ꯀꯩꯅꯣ ꯅꯪ ꯏꯃꯥꯅ ꯆꯥꯕ ꯌꯥꯕꯗꯣ ꯇꯧꯔꯣ
ꯑꯩ ꯏꯃꯥꯒꯤ ꯅꯥꯛꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯒꯦ ꯅꯪꯅ ꯇꯧꯒꯗꯕꯗꯣ ꯇꯧꯖꯔꯣꯆꯣ ꯂꯥꯏꯖ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯗꯨꯅ ꯑꯃꯗꯤ ꯃꯅꯦꯝꯒꯤ ꯆꯝꯐꯨꯠ ꯐꯨꯠꯄꯁꯨ ꯂꯣꯏꯔꯗꯨꯅ ꯅꯝꯗꯨꯅ ꯇꯣꯝꯕꯤꯕꯨ ꯆꯝꯐꯨꯠꯇꯨ ꯈꯔ ꯃꯈꯩꯗꯤ ꯐꯩꯖꯥꯎ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯇꯧꯗꯨꯅ ꯄꯤꯖꯔꯝꯃꯤ ꯑꯗꯨꯒ ꯐꯩꯖꯥꯎ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥ ꯐꯩꯖꯥꯎ ꯉꯁꯤꯗꯤ ꯑꯩ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯍꯤꯞꯄꯒꯦ ꯇꯥ ꯐꯩꯖꯥꯎ ꯇꯨꯝꯕꯤꯌꯨꯔꯣ ꯃꯇꯝꯁꯦ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯑꯦ ꯉꯁꯥꯏꯗꯒꯤ ꯆꯠꯂꯨꯕꯒꯤ ꯋꯥꯁꯨ ꯌꯥꯝꯅ ꯋꯥꯔꯝꯃꯅꯤ 이마수 똥크러버 말래 다 바이자우수 포타비요로 이마수 사바수 기땅 한타락보금 따위 호이 낭의 학래로 이마기 만학시다 호렌 행어묵 사글라바디 에이호도로고 ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯐꯩꯖꯥꯎꯁꯨ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯑꯍꯤꯡ ꯆꯨꯞꯄ ꯐꯤ ꯑꯆꯣꯠꯄ ꯑꯃꯅ ꯅꯥꯟꯗꯨꯅ ꯇꯣꯝꯕꯤꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯅꯝꯗꯨꯅ ꯃꯤꯀꯨꯞ ꯑꯃꯗ ꯇꯨꯝꯗꯅ ꯃꯅꯦꯝꯒꯤ ꯁꯦꯕꯥ ꯇꯧꯖꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯇꯣꯝꯕꯤꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯃꯧꯅꯨꯄꯤ ꯂꯥꯏꯖꯅ ꯇꯨꯝꯗꯕ ꯃꯈꯩ ꯃꯥꯒꯤ ꯃꯁꯥ ꯄꯥꯏꯗꯨꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗ ꯇꯣꯝꯕꯤ ꯃꯄꯨꯛꯅꯤꯡꯗ ꯃꯇꯣꯝꯇ ꯈꯟꯖꯔꯝꯃꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯩꯅ ꯑꯣꯠꯄꯤꯗꯨꯅ ꯑꯩꯒꯤ ꯁꯥꯔꯩꯗ ꯋꯥꯖꯔꯕ ꯑꯩꯒꯤ ꯏꯃꯧꯁꯦ ꯑꯩꯅ ꯏꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯗ ꯀꯌꯥꯗ ꯋꯥꯖꯔꯕꯅꯣ ꯌꯦꯡꯉꯨꯅ ꯇꯧꯔꯤꯕꯁꯦ ꯏꯁꯥꯅ ꯇꯧꯕꯤꯒꯗꯕꯗꯣ ꯏꯃꯧ ꯃꯥꯅ ꯇꯨꯝꯗꯕ ꯃꯈꯩ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯖꯔꯤꯕꯁꯦ ꯑꯩꯅ ꯀꯌꯥꯗ ꯊꯤꯅ ꯇꯧꯕꯤꯔꯨꯔꯤꯕ ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯑꯩꯁꯦ ꯑꯁꯨꯛ ꯐꯕ ꯏꯃꯧꯗꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯝꯃꯣꯏꯗ ꯅꯣꯡꯃꯇ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯅꯤ ꯈꯪꯗꯕ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯩꯒꯤ ꯁꯥꯔꯩꯕꯨ ꯌꯥꯗꯨꯅ ꯆꯠꯂꯤꯕ ꯑꯩꯒꯤ ꯏꯃꯧꯁꯦ ꯑꯇꯥꯡꯕꯅꯤ ꯑꯇꯥꯡꯕ ꯑꯁꯤ ꯈꯟꯗꯨꯅ ꯇꯣꯝꯕꯤ ꯃꯄꯤ ꯇꯥꯔꯛꯏ ꯍꯩꯃꯥ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯇꯥ ꯐꯩꯖꯥꯎ ꯀꯧꯔꯛꯎꯔꯣ ꯏꯃꯥ ꯍꯛꯆꯥꯡ ꯀꯩꯗꯧꯔꯒꯦ ꯆꯥꯛ ꯂꯥꯝꯃꯕꯣ ꯏꯃꯥꯕꯣ ꯑꯩ ꯆꯝꯐꯨꯠ ꯈꯔ ꯄꯨꯔꯛꯎꯔꯣ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦꯗ ꯀꯧꯔꯨꯅꯨ 마수 와자라마니 포타자라사니 낭수 와라마니 ngasaidagi nangna imagi seba tawbado imasu khangmini laisa ngaihak pothajaro nangsu ima kaisu tawdre chalo yani ima ai kaisu wadi ima naba yaba nati asumna ahingada laisa mekup amada tumdana manemgi seba tawduna nongan kiba khanghaude matangi namita amaiba laktuna tombibu yengami asumna matam kharagi matungda tombi ado pungpha pharami tombi mamau napi laizna tawkhiba sebada penjaraduna mamau napi laizabu masada khanduna luna sana tawjarami ayuk angan bagi matamni laiza ya haurakpagi mangol da tholakpa matamda sumang mangol ado tombi na wai siptuna leirambadu ubada laiza kina manemda kauduna haijarami ima ai tawragi ima ai ngasidi yahoba khara thengkhra male ima ai tawjaragi ima hai imauna yahoba thengba nate ai na nganna hobagi ni ima se thabak sumanda dana isa se kainoma tawrini nangbo hakjang sajel ni khanduna khara tawdrabadi isa se yaroi haidana tawramli bani ni he nongthilgi matamni tombi laibi gi potphamda kwa leibala ami haima ine tombi uda kuire da ine de hai laibi nangi kwado matab ani da yoma u hai ine se narurin he aduna mapalga thokta ba kuire kwaga se chadrabani adubu ngasidi imauna uti asangbodu thonge kayadi hek haure do chak tokpaga ngasidi nangi kwado imauga sage haidana laklibani ne nangbo haima kaino ne haisibu ine aikhoi ine nabagi pawga karimata tade wani namauna ahau bata pijadana seba tawbagi oiri jani dana ine se saka yam phajrame haiwani khangdre laibi aigi laibak se onthokna phakreda asuk phaba imaudi kanagi su leiramgadaba mandeda aigi imaudi sana kadai nangi kwado loirabo imaudo mathanta lehawine nangbo loire ine se sida leire nani namau hauna samina roine asumna tombi kwado puraktuna mayumda hala ami sumangda thaduna leiriba phak aduda phamduna laijabu kauri hai ibema launi he nangbo subject amada pairause
ꯏꯃꯥꯁꯦ ꯀꯣꯛꯁꯦ ꯍꯤꯛ ꯂꯩꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯉꯨꯂꯥꯎ꯫ ꯑꯍꯣꯏ ꯏꯃꯥ, ꯇꯥꯔꯦ ꯇꯥꯔꯦ꯫ ꯂꯥꯏꯖ ꯊꯣꯛꯂꯛꯇꯨꯅ ꯁꯨꯃꯥꯡꯗ ꯊꯥꯔꯤꯕ ꯐꯛꯇꯨꯗ ꯇꯞꯅ ꯐꯝꯊꯔꯝꯃꯤ꯫ ꯇꯣꯝꯕꯤꯁꯨ ꯂꯥꯏꯖꯗ ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯄꯤꯗꯨꯅ ꯃꯅꯤ ꯃꯃꯧ ꯑꯗꯣ ꯍꯔꯥꯎꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯗꯨꯅ ꯂꯥꯏꯖꯅ ꯇꯣꯝꯕꯤꯒꯤ ꯍꯤꯛ ꯀꯥꯏꯕꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯖ ꯑꯗꯣ ꯐꯠꯇ꯭ꯔꯕꯤ ꯃꯅꯦꯝ ꯑꯗꯨ ꯃꯃꯧ ꯃꯥꯒꯤ ꯁꯦꯕꯥꯗ ꯄꯦꯜꯂꯗꯨꯅ ꯇꯣꯝꯕꯤꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜꯒꯨꯝꯅ ꯂꯥꯏꯖꯕꯨ ꯇꯣꯝꯕꯤꯅ ꯂꯨꯅ ꯆꯥꯅ ꯇꯧꯖꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫